ngasi 91.2 Diamond FM radio channel asina miyam gi damak ta khuna thamjariba program Diamond gi saknairaba Diamond gi saknairaba hariba program sida khoina saknairaba miyoi singbu kokhacherga mafam asida khoina miyam gi damak ta unajaduna punsi wari amadi mana toruba thabak sing asida khoina matau karamna masida mai paklakpa amadi mawu nungsi jariba miyoi sing aduna hena marik chumna khangna nabagi damak ta khoina akhana na miyam gi damak ta thamjaba program ni Diamond gi saknairaba hauji lady basi toido hindona miyam na khena khangbiraba asem Amarjit studio the linksin biduna leire oza ming panjare waro biroi Diamond radio gi studio the linksin birapa sigi damakta oza han bada thagachari thank you han bada ngasi koina khangjaning libo wafam si oza oza gi khoi gi apokpi gi ming si yana na khangjaning oza ai gi apokpa khoi father city yam no na ina angang we ni matamda ma leikidra loja ai magi maming khina asem ungbi sama ado imana koi imana ko la paita luwa bina la kon bai tare mai taudna koi si koi live si bai du le hingai ni sei no mai su imana su ai sei to bi koi imana su tawayam yaujaba masana sei to bina di kam to ra su eta imana eta sei ginu ha di ekta interest haitare interest pi sei no ina di paisa ga si eta ai to paisa pi ga yeda pi ado imana su ai sei mai to bi tawayam yaujare ado maraksida imadi sei no mai khoi halaman gi ora kasu ko note da sangriton sigu masak pirak pu sale khoi ma jin note sangriton sakpe da jo koi la kai gi haitare sumai to kano iba mayamna yamna stage da ridu gi da adagi sakda su koi la kai gi note pala sakbi haitare se su koi maming khara sat pa haina adi ozani sei tawri base adum imagi khara didum yaw ba haitare apu baba gi di waka sei to mai tawrum ma pamdi ba pamja pami adu yamna sei no mai sakpadi salte ma sei no mai di am thawai yauje Wait, tasingna masigi matang sima khangjaba sima am nungai jareng sai isai tore si ima dagi khramadi sigumba inborn quality sima lerak nabagi macha ma sigumba lehba yam nungai jare oja hojik akoi ima si lebiri roja hojik ti legidre oh ai hoji loine ba ai nupi gi mingsena sem ongbi ngambi hoi ado imungi akoi gi icha sojing je kya hojik pa kya isa humni hoi sanupa ni hoi adagi sanupi ama hoi angang mai tare mokoi mayu mokai pan mokoi poke do loina pale kwai fast ai sanupi sina kwai atu mini man mayu pale nupa ni si loina family gi ai gi di huji loina mayu mokai pan lo selle sarkar gi thaba musoja to ai custom department da hel habena ro ne lei hujik si oja kra hoide thaba hujik thaba to biri bra dum ta to huji ai kano about 22 1990 22 bo ai gi service lady service 22 babu lady oza hojik thabak se kra waida pu video ja impan division da lei jeri uji yam nungai ja adu isai no mai gi lam si oza angang wering ngi matam da gi masi isai tongning bagi hol je phau birak pra thengna to birak pra masi bo wari mtang sai masi isai matang da hagadi isai ne hagadi ai si ne lai subuk tam da gi isai ne na ai ji tuan polong ga lain hoja angang bisak aina LP tamiga tamiga hodana koi gi matam jo da ngang thakkai le rame ngantaka ji pa ga koi mai par mi ga to pamjaba isai pamjara kusti adugi matik pamjare adu school na ngang LP tamiga thau na ge waja sing na su ai sei chau bi kulak ta haitare koi han sing na su khanau sigi tongan ba polam khakti moi dam khang ba jani angang we de hona la kai han sing na su adu ai phama thok ya de koi la kai ji sei chau ja dum masigi phau ni chen adu ngai na dum la kare le kai na dum puning thok pirak pa angang wering de ge duga thabak thoram sing se duga masi koi mimang thok tani sei salak pagi matik masigi tanja sin angang wering dum to birak pra duga karam dum amana dum to re angang we de gi ek koi la kai gi khari ayo ni sinaro ba kangu haitara mo razu ai ubuga lao sei charo haina ko chalage se chan bi adegi karumba koi la matam jo di halu no de la kai gi chui karumba to da mai ga khong ra ga de hek to idana karum thoro mam da ade su ek ai ju ubuda mai khong na se lang sem charo se ga mai ka bong e par ge chan bi sumai to ge ai sumai na sum ai ga artist sumai ho je ya na de on hoi da adugi tek sumai tro kan khoi oza guru gi manak ta dai matam du sei ga tawroga tamak pagi kano si lebi ba kamai to khoina di ai gi khoi horpam ju khoi khungang ri hor point ta na tamada kai raw lang dum ga ne ba khungang ri hor tana sei oza guru di sei di pamjar ga kamai to du sei si ai si tamnab gi position si ai na kana sei kana khoi khangna chan ba han lei ba khoi gi yam jing hai tare aso sei tam nang tam sei tang to ni ne do oza koi si po to ni oza si kana tam do no kan sum to de gi
ꯆꯃꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯈꯨꯡꯒꯪꯗ ꯄꯣꯛꯄꯅꯤꯅ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯛꯅꯕ ꯏꯌꯥꯝꯕ ꯑꯃꯈꯛꯅ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯀ꯭ꯂꯥꯁ 7 8ꯀ ꯇꯝꯃꯛꯄ ꯃꯇꯝꯁꯤ ꯃꯁꯤꯗꯩꯁꯤꯗ ꯑꯩꯁꯤ ꯑꯣꯖꯥ ꯑꯃꯈꯛ ꯊꯦꯡꯅꯩ ꯑꯣꯖꯥꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯤꯠ ꯑꯩꯈꯣꯏ ꯔꯨꯕ꯭ꯔꯥꯒꯤ ꯒꯤꯇꯔ ꯃꯥꯏ ꯐꯥꯗꯔꯁꯦ ꯑꯩꯒ ꯈꯪꯅꯍꯟꯗꯅ ꯑꯣꯖꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯁꯤ ꯅꯨꯡꯇꯤꯒꯤ ꯁꯥꯏꯀꯜ ꯑꯃ ꯇꯧꯔꯒ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯏꯁꯩ ꯇꯝꯕ ꯆꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯗ ꯉꯁꯥꯏ ꯆꯤꯊꯖꯧꯕꯅ ꯑꯣꯖꯥꯒꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯩꯔꯥꯎ ꯂꯪꯗꯨꯝꯁꯨ ꯄꯟꯕꯤꯔꯦ ꯁꯤꯗꯒꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯣꯡꯕꯤꯔꯛꯈꯤꯕ꯭ꯔꯥ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯅ ꯊꯕꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯏꯁꯇꯦꯠ ꯅꯣꯡꯃꯩꯕꯨꯡ ꯈꯥꯡꯉꯕꯨꯡꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯂꯨꯝ ꯈꯟꯇ꯭ꯔꯣꯛ ꯀꯧꯏ ꯑꯩꯈꯣꯏ ꯁꯤꯗꯒꯤꯅꯦ ꯍꯧꯔꯛꯄꯅꯦ ꯑꯩꯁꯦ ꯑꯣꯖꯥꯁꯨ ꯁꯤꯗꯩꯗ ꯆꯍꯤ ꯀꯌꯥꯃꯨꯛꯇꯒꯤ ꯍꯣꯡꯕꯤꯔꯛꯄꯅꯣ ꯑꯣꯖꯥ ꯆꯍꯤꯁꯦ ꯑꯩ ꯆꯥꯎꯔꯛꯄ ꯆꯍꯤ 3ꯒꯨꯝꯕ ꯐꯥꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯥꯗ ꯍꯣꯡꯉꯛꯏꯁꯦ ꯑꯗ ꯑꯌꯥꯝꯕꯗꯤ ꯍꯧꯖꯤꯛ ꯀꯩꯔꯥꯎ ꯂꯪꯗꯨꯝꯂꯣꯝꯗ ꯑꯌꯥꯝꯕ ꯂꯩꯕꯤꯔꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯂꯩꯖꯩ ꯑꯗꯨꯕꯨ ꯑꯩ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯁꯥꯔꯚꯤꯁ ꯂꯩꯕꯅꯤꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯁꯤꯂꯣꯡꯗ ꯑꯒꯔꯇꯂꯥꯗ ꯍꯥꯏꯗꯤ ꯅꯣꯏꯁ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯣꯁꯇꯤꯡ ꯂꯩꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯄꯣꯛꯆꯩ ꯍꯥꯏꯕꯅꯦ ꯑꯉꯥꯡ ꯑꯩ ꯆꯠꯂꯒ ꯑꯗꯩ ꯃꯣꯔꯦ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯁꯥꯔꯚꯤꯁ ꯅꯣꯏ ꯃꯣꯔꯦꯒꯨꯝꯕ ꯄꯂꯦꯟꯒꯨꯝꯕ ꯄꯣꯁꯇꯤꯡꯁꯦ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚ ꯁꯥꯔꯚꯤꯁꯁꯦ ꯑꯩꯈꯣꯏ ꯔꯤꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯅꯦꯕ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯨꯗꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯏꯁꯩ ꯇꯝꯃꯨꯕ ꯃꯇꯨꯡꯁꯤꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯀꯔꯤꯗ ꯄꯔꯐꯣꯔꯃꯦꯟꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯄꯤꯕ ꯑꯗꯨꯝ ꯍꯧꯕꯤꯔꯛꯑꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅꯥꯝꯒꯤ ꯑꯣꯖꯥꯁꯤ ꯆꯠꯂꯒ ꯑꯩ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯆꯠꯄꯁꯨ ꯂꯥꯞꯄꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡ ꯃꯇꯝꯗꯨꯗꯤ ꯒꯥꯔꯤ ꯅꯨꯡꯒꯤ ꯐꯪꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯒ ꯈꯦꯠꯅꯕ ꯂꯥꯛꯏꯗꯅ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯔꯝꯗ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯁꯥꯖꯦꯜꯂꯣ ꯑꯣꯖꯥꯒꯤ ꯃꯌꯨꯝ ꯆꯠꯂꯒ ꯁꯥꯔꯦꯒꯃ ꯀꯩꯒꯤꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯅ ꯇꯥꯛꯄꯤꯗꯅ ꯑꯣꯖꯥ ꯑꯗꯨ ꯍꯥꯏꯕꯗꯤ ꯃꯣꯏꯗ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯁꯔꯥꯎꯟꯗꯤꯡ ꯑꯗꯣ ꯑꯣꯖꯥꯒꯤ ꯑꯥꯏꯗꯤꯌꯥꯗꯒꯤ ꯑꯩꯗꯤ ꯏꯁꯩꯁꯤ ꯈꯔ ꯂꯣꯏꯅꯖꯔꯦ ꯃꯣꯏꯗ ꯂꯩꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯑꯣꯖꯥ ꯍꯣꯏꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯖꯥꯒꯤ ꯃꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯈꯤꯕ ꯏꯁꯩꯁꯦ ꯃꯁꯤ ꯔꯦꯗꯤꯑꯣ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯃꯇꯨꯡꯗꯔ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯣꯖꯥ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯔꯦꯗꯤꯑꯣ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯩ ꯔꯦꯗꯤꯑꯣ ꯑꯦꯄ꯭ꯔꯨꯞꯁꯨ ꯌꯥꯝ ꯅꯧꯅ ꯑꯣꯏꯌꯦ ꯑꯩꯁꯦ ꯃꯌꯥꯝꯅ ꯑꯩꯁꯦ ꯔꯦꯗꯤꯑꯣ ꯑꯣꯗꯤꯁꯟ ꯌꯥꯎꯕꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦꯕ ꯑꯁ ꯅꯪ ꯌꯥꯎꯅꯨꯗ ꯑꯉꯥꯡ ꯑꯣꯏꯃꯜꯂꯤ ꯍꯥꯞꯄꯤꯉꯩ ꯁꯦꯠꯂꯤ ꯃꯇꯝꯗꯨꯗ ꯌꯥꯎꯅꯨꯗ ꯍꯥꯏꯌꯦꯕ ꯑꯗꯩ ꯑꯦꯁ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥꯁꯤ ꯌꯥꯝ ꯐꯥꯒꯤꯁꯨ ꯇꯧꯒꯜꯂꯤ ꯑꯣꯖꯥ ꯁꯤꯕꯨ ꯅꯪꯅ ꯄꯥꯝꯃꯗꯤ ꯍꯦꯛꯇ ꯌꯦꯡꯁꯤꯜꯂꯣ ꯁꯤꯕꯨꯒ ꯍꯥꯏꯌꯦ ꯃꯥꯅ ꯐꯅꯤ ꯑꯣꯖꯥ ꯌꯥꯎꯔꯒꯦꯅ ꯇꯧꯗꯅ ꯃꯇꯝꯗ 78ꯗ ꯄꯥꯁ ꯇꯧꯏꯁꯦ ꯑꯩ ꯃꯌꯥꯝ ꯊꯥꯖꯗꯦ ꯕꯤꯔꯝꯅꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯕꯤꯔꯝꯅꯤ ꯀꯥꯏꯅ ꯃꯧꯆꯥ ꯂꯩꯔꯤ ꯃꯣꯏꯅꯒ ꯍꯥꯏꯌꯦꯕ ꯅꯪ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯗ ꯌꯥꯎꯔꯨꯈꯤꯅꯨꯗꯒ ꯍꯥꯏꯕꯗ ꯑꯣꯖꯥꯅ ꯑꯁ ꯌꯥꯎꯁꯤꯜꯂꯣꯗ ꯀꯩꯅꯣ ꯇꯧꯋꯦꯅ ꯅꯪ ꯄꯥꯝꯃꯗꯤꯅ ꯇꯧꯗ ꯑꯩꯁꯤ ꯃꯤꯒꯤ ꯑꯣꯗꯤꯁꯟ ꯑꯦꯛꯖꯥꯝ ꯑꯁꯤ ꯃꯤꯒꯤ ꯂꯛꯅꯤꯗ ꯀꯅꯥꯁꯨ ꯄꯥꯁ ꯇꯧꯏꯗ ꯍꯥꯏꯌꯦꯕ ꯑꯗꯨ ꯀꯥꯟꯗ ꯃꯇꯝꯗꯨꯗ ꯆꯅꯝꯕꯨ ꯑꯣꯖꯥ ꯄꯥꯕꯨꯡ ꯒꯣꯄꯥꯜ ꯍꯣꯏꯅ ꯇꯧꯔꯝꯃꯤ ꯑꯣꯗꯤꯁꯟꯁꯦ ꯔꯦꯗꯤꯑꯣ ꯁ꯭ꯇꯦꯁꯟꯒ ꯁꯣꯝ ꯀꯩꯅꯣꯗ ꯂꯩ ꯒꯣꯕꯔꯅꯔꯒꯤ ꯑꯗꯣꯝꯗ ꯂꯩꯕ ꯃꯇꯝꯅꯦꯕ ꯑꯔꯤꯕ ꯁꯣꯝꯒꯤ ꯍꯧꯖꯤꯛ ꯂꯩꯁꯤ ꯅꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯍꯥꯟꯕ ꯍꯧꯔꯛꯄꯩꯗꯨꯗ ꯍꯥꯏꯗꯤ ꯌꯥꯝ ꯀꯔꯛ ꯂꯥꯛꯄ ꯑꯃꯗꯤ ꯑꯈꯪ ꯍꯩ ꯑꯣꯖꯥꯁꯤꯡ ꯑꯩ ꯃꯌꯥꯝ ꯃꯔꯛꯇ ꯑꯩꯅ ꯏꯁꯩ 3-4ꯈꯛ ꯍꯣꯠꯅꯖꯕꯗꯣ ꯍꯦꯛ ꯃꯣꯏꯅ ꯍꯪꯉꯛꯄꯗꯨꯗ ꯍꯦꯛ ꯐꯖꯅ ꯆꯥꯟꯅꯔꯨ ꯀꯩꯅꯣ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛꯀꯤ ꯏꯍꯥꯟ ꯍꯥꯟꯅ ꯔꯦꯗꯤꯑꯣꯗ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯁꯛꯈꯤꯕ ꯏꯁꯩꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯈꯪꯕꯤꯔꯤꯕ ꯏꯁꯩꯁꯤꯡ ꯃꯔꯛꯇ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯣꯖꯥ ꯀꯃꯥꯏꯅ ꯑꯗꯨꯝ ꯃꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯔꯦꯗꯤꯑꯣꯗ ꯁꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯆꯣꯏꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯔꯦꯗꯤꯑꯣꯗ ꯑꯗꯨꯗ ꯑꯗꯨꯝ ꯃꯇꯝꯗꯨꯗ ꯔꯦꯗꯤꯑꯣꯁꯤ ꯍꯧꯖꯤꯛꯇꯤ ꯔꯦꯗꯤꯑꯣꯁꯤ ꯈꯔꯕꯨ ꯀꯩꯅꯣ ꯇꯧꯔ ꯃꯇꯝꯗꯨꯗ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯔꯦꯗꯤꯑꯣꯁꯤ ꯃꯤ ꯑꯃꯃꯝ ꯃꯁꯥ ꯃꯁꯥ पाइनꯕ ꯃꯇꯝꯗꯨꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯔꯦꯗꯤꯑꯣꯗ ꯁꯛꯈꯤꯕ ꯏꯁꯩꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯁꯍꯣꯏꯖꯝ ꯔꯥꯖꯤꯠ ꯀꯨꯃꯥꯔꯅ ꯏꯕꯤꯕ ꯃꯌꯦꯛ ꯉꯁꯤꯅꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯍꯥꯏꯕ ꯏꯁꯩꯗꯣ ꯃꯁꯤꯅ ꯑꯩꯒꯤ ꯐꯥꯔꯁ ꯔꯦꯀꯣꯔꯗꯤꯡꯅꯤ ꯌꯥꯝ ꯐꯖꯈꯤꯕ ꯏꯁꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯐꯖꯗꯨꯅ ꯂꯩꯔꯤꯕ ꯏꯁꯩ ꯑꯃꯅꯤ ꯑꯣꯖꯥ ꯃꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯣꯖꯥ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯑꯍꯥꯟꯕ ꯏꯁꯩꯁꯤ ꯑꯃ ꯇꯥꯟꯅꯅꯕꯒꯤꯗꯃꯛ ꯑꯣꯖꯥ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯖꯥꯗꯒꯤ ꯂꯧꯖꯒꯦ ꯌꯥꯏ ꯌꯦꯡꯁꯤ ꯑꯩ ꯁꯛꯆꯒꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯉꯁꯤ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯂꯩꯄꯨꯜ ꯑꯣꯏꯈ꯭ꯔꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯒꯅꯤ ꯊꯥꯖꯗ꯭ꯔꯦ अमुक हन्ना उनागनी थाजद्रे ngasi nangi khongchat asina
ngasi nangi khongjat asina punsigi aroi balai pul hoi khrani amuk hanna unagani thajabe amuk hanna unagani thajabe ngasi nangi khongjat matam amadadi thawang oiram mami sita tahore ninganda punchida matam amadadi thawang oiram mami sita ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯏꯁꯩ ꯐꯖꯕ ꯑꯃ ꯑꯍꯥꯟꯕꯗ ꯇꯥꯕꯤꯔꯦ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯝꯒꯅꯤ ꯏꯁꯩ ꯑꯁꯤ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯐꯖꯕ ꯉꯁꯤ ꯅꯪꯒꯤ ꯈꯣꯡꯆꯠꯁꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯐꯖꯗꯨꯅ ꯂꯩꯔꯕ ꯏꯁꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯁꯛꯄꯤꯈꯤꯕ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯈꯤꯕ ꯅꯍꯥ ꯑꯣꯏꯔꯕ ꯀꯌꯥꯅ ꯏꯁꯩ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯅꯁꯨ ꯈꯟꯕꯤꯈꯤꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯤꯇꯪ ꯆꯍꯤ ꯂꯩꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡ ꯏꯈꯨꯔꯥ ꯏꯇꯣꯟ ꯑꯣꯏꯔꯕ ꯑꯗꯨꯒ ꯃꯈꯣꯏꯅꯁꯨ ꯏꯁꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤ ꯄꯨꯛꯅꯤꯡꯁꯤ ꯅꯨꯡꯁꯤꯖꯔꯝꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯑꯣꯖꯥꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯈꯤꯕ ꯏꯁꯩꯁꯤ ꯑꯣꯖꯥ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯣꯖꯥ ꯏꯁꯩꯕꯨꯗꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡꯁꯤꯗ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯦꯔꯤꯗꯨꯒꯤ ꯇꯧꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯗꯨꯗ ꯁꯛꯂꯛꯄꯗ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯃꯊꯪ ꯃꯥꯒꯤ ꯁꯦꯔꯦꯟ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯈꯔ ꯃꯃꯤꯡ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤꯅ ꯄꯥꯝꯕꯤꯈꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯩꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯏꯍꯨꯜ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯥꯛꯈꯤ ꯏꯁꯩꯁꯤ ꯑꯩꯅꯁꯨ ꯀꯝꯄꯣꯖ ꯇꯧꯖꯕ ꯃꯇꯝꯗ ꯁꯨꯔ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯈꯔ ꯊꯃꯣꯏꯁꯤꯗ ꯑꯦꯅꯤ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕ ꯏꯁꯩꯁꯤ ꯈꯔ ꯃꯌꯥꯝꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇ ꯈꯤꯇꯪ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯕꯤꯗꯧꯕ ꯅꯨꯡꯉꯥꯏꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯏ ꯏꯁꯩꯁꯦ ꯃꯌꯦꯛꯁꯤ ꯎꯕꯗ ꯅꯠꯇ꯭ꯔꯒ ꯁꯨꯔ ꯀꯝꯄꯣꯖ ꯇꯧꯕ ꯃꯇꯝꯗ ꯁꯦꯝꯂꯤꯉꯩ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯄꯥꯝꯒꯅꯤ ꯍꯥꯏꯕꯁꯦ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃꯈꯛ ꯄꯤ ꯃꯁꯤꯡꯗꯤ ꯑꯦꯅꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯖꯒꯧꯅꯦ ꯑꯗꯨ ꯏꯁꯩꯁꯤ ꯇꯧꯕ ꯃꯇꯝꯗ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯍꯥꯔꯠꯀꯤ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯌꯦꯛ ꯁꯨꯔꯁꯤ ꯇꯧꯕ ꯇꯥꯕ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯏꯁꯩꯕꯨꯗꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯪꯁꯛꯇ ꯁꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯍꯥꯏꯐꯦꯠ ꯏꯁꯩ ꯑꯣꯏꯅꯗꯤ ꯇꯥꯈ꯭ꯔ ꯊꯃꯣꯏꯗꯗꯤ ꯀꯔꯤꯝꯇ ꯆꯨꯍꯧ ꯌꯥꯗꯕ ꯑꯗꯨꯝ ꯏꯁꯩꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯑꯣꯖꯥ ꯍꯣꯏ ꯃꯇꯝꯗ ꯊꯣꯛꯂꯝꯕ ꯏꯁꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯦꯛ ꯁꯛꯂꯛꯄꯗ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕꯗꯣ ꯏꯁꯩꯁꯤ ꯁꯦꯝꯃꯤꯉꯩ ꯃꯅꯨꯡꯗ ꯏꯁꯥꯗ ꯃꯗꯨꯒꯤ ꯏꯁꯩꯗꯨꯒꯤ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯏꯍꯨꯜ ꯑꯃ ꯂꯩꯈꯤꯕꯗꯨꯅꯁꯨ ꯏꯁꯩꯁꯤꯡꯁꯤꯒꯤ ꯇꯥꯕꯗ ꯃꯁꯤꯒꯤ ꯁꯨꯔꯁꯤ ꯐꯖꯕꯗꯣ ꯑꯣꯖꯥ ꯉꯁꯤ ꯐꯥꯎꯕ ꯁꯨꯝ ꯂꯩꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯏꯁꯩꯁꯤ ꯈꯣꯟꯖꯦꯜꯅ ꯑꯌꯥꯝꯕ 35 ꯑꯩꯈꯣꯏ 85% ꯑꯣꯏꯔꯀꯥꯟꯗ ꯃ꯭ꯌꯨꯖꯤꯛꯅ 15% ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯁꯤ ꯌꯥꯝ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯌꯥꯝ ꯐꯖꯔꯕ ꯃꯑꯣꯡ ꯑꯃꯗ ꯃꯇꯝ ꯏꯁꯩ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ आधुनिक टाइप गजल की टाइप इसे फजन थोई हौजिना अखोगी तोंगानबा टेक्नोलॉजी मैम से लोई सिजनरकांदा चादा 35 सिना म्यूजिक ओरकांदा खोंजेना 35 खक ओय ओजा मसी मतंग करी हाबिनिंगे मसी चुम्मेने लोबी चुम्मी हाइता होजिते इलेक्ट्रिक इंडिया मैम से तौरिबा साउंड की केनो मैम सिना सईबा आर्टिस्ट मा मतम जिगी बुदी होजी वेस्टर्न की स्टाइल सरीबा ना सिंगी अदुबु खेना वखन होजी अफाव होजी कोइन सुताबरा वेस्टर्न की इंडियन म्यूजिक वेसनु होय तोंगान मी यावबो याबा अदुम बिजना तोंगान हाइपिली सजेशन से तौबिरगा सकबसिना होय कोई सक्सेर आर्टिस्ट की थमुसे नुआ दो बेस मैम से साउंड मैम से एकदम गंखलबदी यामना अवा खेनबसे खरदी अदुम नुआइतबा हाइतारे अदु हुजिकी सैसकबम सैब नाजिंगी सैसकिददी खेनबसे खरदी अदुम लेरे दो होजा याम चुम्बो वाफनी होजाना फोंदोपिरिबो वाफम से दुगा अखोइगी मसिगी मतमदा रेडियो दा अखोइगी हौजिगी ओजागी सैसी ngasi nangki khongchatsina haiba isaisigi अखोइगी सक खंगनरक्तन मयामना मसिगी एप्रिसिएशन अमा लाकपा मतमदा ओजा थमोइदे करी फाउबिगे इसै सकपगी इसै सकपा मोइना मतमदा खजिक्तन कनो तोरपदि इसैसिगी रिएक्शन अमा ओजादा फाउबिबा मतमदा यामना नुंगाइगिबा मिकुप मदु ताजनिंगे ओजा असिगी अइना नहा अंगा वदिंग हौना अइना पामजरकपा इसै सर थवाइ याउना होनाजरकपदुगी असौबा स्टार कनो फकरी हाइतारे गिप हाइतारे अइना ngang सुंग पन अइना हाइतारे साजेन तौजदन इसै नुमाइसिदा अइना एक लबुक लमहा हाइतारे अंगा हल वाज स्कूल दा अइना मयामदुगी नुंगाइबा कनो दु अइ सिदा तोंगाबा शक्ति अमा फाउपी हाइतारे बसिगी कनो दु नुंगाइजबदो क्वाइदगी पेंजै
ꯍꯣꯏ ꯃꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯗ ꯑꯣꯖꯥꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯈꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯔꯛꯄꯗ ꯃꯁꯤꯗꯒꯤ ꯏꯁꯩꯁꯤ ꯁꯛꯄꯤꯌꯨ ꯈꯣꯠꯂꯨꯒ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯕꯥꯔꯇꯣꯟꯁꯤ ꯑꯣꯖꯥ ꯃꯔꯥꯡ ꯀꯥꯏꯅꯒ ꯏꯁꯩꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯪꯕꯤꯈꯤꯕ ꯑꯗꯨꯝ ꯐꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯐꯪꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥꯔꯚꯤꯁꯇ ꯂꯩꯕꯅꯤꯅꯀꯣ ꯑꯣꯖꯥ ꯑꯗꯨꯝ ꯐꯪꯉꯒꯁꯨ ꯃꯁꯤ ꯈꯤꯇꯪ ꯂꯥꯞꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯋꯥꯏ ꯌꯥꯎꯖꯕꯅꯤꯅ ꯑꯗꯨꯝ ꯑꯁꯪꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒꯥꯝꯁꯤ ꯑꯗꯨꯝ ꯆꯠꯆꯩ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯔꯦꯗꯤꯑꯣꯗ ꯀꯩꯗ ꯐꯥꯎꯈꯤꯕ ꯄ꯭ꯔꯣꯒꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯏꯁꯩ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯑꯩꯅ ꯁꯪꯉꯒꯗꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯑꯗꯨꯝ ꯑꯁꯪꯕꯗ ꯌꯥꯎꯖꯩ ꯑꯗꯨꯕꯨ ꯁꯪꯗ꯭ꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯁꯪꯅꯤꯡꯅ ꯑꯗꯨꯝ ꯁꯛꯇꯕ ꯍꯥꯏꯇꯥꯔꯦ ꯁꯔꯚꯤꯁ ꯑꯃꯃꯨꯛ ꯇꯧꯔꯨꯕꯅꯤꯅ ꯁꯤꯝꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯒꯁꯨ ꯁ꯭ꯇꯦꯖꯇ ꯆꯠꯄ ꯈꯣꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯊꯕꯛꯅ ꯂꯨꯕꯅꯤꯅ ꯑꯗꯣꯝꯗ ꯈꯔ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯂꯩ ꯍꯥꯏꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯖꯕ ꯑꯁꯤꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁ꯭ꯇꯦꯖꯗꯒ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤ ꯃꯤꯌꯥꯝꯅꯒ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯑꯗꯨꯒꯤ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯒ ꯁꯛꯄ ꯀꯥꯟꯗ ꯚꯥꯕꯣꯛꯅꯒ ꯏꯁꯩ ꯍꯧꯔꯛꯄ ꯃꯇꯝꯗꯒ ꯑꯩꯈꯣꯏꯒꯤ ꯈꯖꯤꯛꯇꯪ ꯈꯪꯕ ꯏꯁꯩ ꯑꯃ ꯁꯛꯂꯛꯄꯒꯤ ꯑꯣꯖꯥ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯤꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯊꯤꯜ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯣꯖꯥ ꯁ꯭ꯇꯦꯖꯇ ꯏꯁꯩ ꯁꯛꯄꯗ ꯅꯨꯡꯉꯥꯏꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯥꯎꯕꯤꯔꯝꯒꯅꯤ ꯑꯣꯖꯥ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯁꯤꯒꯗꯧꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯥꯝꯃꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅ ꯈꯜꯂꯦꯕ ꯁꯤꯡꯒꯔ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯀꯤ ꯄꯨꯟꯁꯤꯁꯦ ꯁꯤ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯅ ꯏꯁꯩꯒ ꯁꯛꯑꯒ ꯃꯌꯥꯝꯅ ꯀꯨꯃꯥꯡꯒ ꯈꯨꯕꯤꯔꯛꯄꯗꯣ ꯃꯁꯤ ꯅꯨꯡꯉꯥꯏ ꯊꯃꯣꯏ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯏꯗꯅ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯥꯔꯇꯤꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯑꯁꯦꯡꯕꯃꯛꯅꯤ ꯃꯗ ꯁꯦꯜ ꯅꯠꯇꯦ ꯄꯩꯁꯥ ꯅꯠꯇꯦ ꯑꯗꯨꯒ ꯇꯧꯖꯔꯨꯕꯗꯨꯒꯤ ꯃꯍꯩꯗ ꯁꯛꯂꯤꯕ ꯏꯁꯩꯗꯨꯗ ꯃꯌꯥꯝꯒꯤ ꯈꯨꯕꯥꯛ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯥꯏꯕ ꯏꯁꯩꯁꯤ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯅ ꯐꯥꯎꯕ ꯃꯁꯤ ꯔꯤꯃꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯦꯜꯕꯝꯅꯆꯤꯡꯕ ꯐꯣꯡꯗꯣꯔꯛꯄ ꯈꯣꯠꯄ ꯂꯩ ꯑꯣꯖꯥ ꯃꯁꯤꯗ ꯔꯤꯃꯦꯛꯀ ꯇꯧꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯅꯍꯥꯁꯤꯡꯅꯒ ꯊꯣꯛꯂꯛꯇꯅꯒ ꯇꯧꯕꯁꯦ ꯑꯣꯖꯥꯗꯩ ꯑꯌꯥꯕꯒ ꯌꯥꯎꯕ ꯂꯩꯕ꯭ꯔꯥ ꯌꯥꯏ ꯃꯤꯅ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯥꯔꯇꯤꯁ ꯂꯥꯛꯏ ꯑꯣꯖꯥ ꯁꯤꯝꯇ ꯁꯛꯆꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯅ ꯃꯗꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯅ ꯄꯥꯝꯖꯕ ꯄꯣꯠꯁꯤꯗ ꯑꯩꯅ ꯑꯦꯅꯤꯋꯦ ꯑꯔꯥꯛꯄ ꯈꯨꯗꯤꯡꯗ ꯑꯩꯅ ꯁꯛꯎ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯗꯨꯝ ꯑꯩꯅ ꯑꯌꯥꯕ ꯑꯗꯨꯝ ꯄꯤꯈꯤ ꯑꯗꯨꯝ ꯍꯣꯏ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯩꯈꯣꯏ ꯎꯅꯖꯩ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯩꯁꯛꯄꯁꯤ ꯀꯅꯥꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅꯤ ꯑꯣꯖꯥ ꯁꯦꯝ ꯑꯃꯔꯖꯤꯠꯅꯤ ꯍꯥꯏꯕꯤ ꯑꯗꯨꯒ ꯑꯩꯅ ꯁ꯭ꯇꯦꯖꯇ ꯁꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯐꯥꯎꯗ꯭ꯔꯤꯉꯩꯗ ꯈꯔ ꯃꯆꯤꯟ ꯁꯨꯝ ꯇꯨꯝꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯅꯨꯡꯗ ꯁꯛꯈꯤꯕ ꯑꯣꯖꯥꯒꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯏꯁꯩꯗ ꯐꯥꯎꯒꯠꯂꯛꯂꯤꯕ ꯃꯆꯤꯟ ꯇꯨꯝꯕ ꯑꯥꯔꯇꯤꯁꯅꯒ ꯁꯨꯃꯥꯏꯅ ꯑꯣꯖꯥꯕꯨꯁꯨ ꯈꯟꯕꯤꯕ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯏꯁꯩꯁꯨ ꯁꯛꯄꯤꯗꯅ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯑꯣꯖꯥ ꯑꯗꯣ ꯏꯁꯩꯁꯤ ꯑꯣꯖꯥꯗꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯇꯥꯍꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯂꯧꯖꯒꯦ ꯑꯣꯖꯥ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯕ ꯌꯥꯅꯤꯀꯣ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅೋ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯛꯅ ꯂꯥꯞꯅꯔꯕ ꯎꯅꯔꯕꯁꯨ ꯈꯪꯅꯗꯕꯒꯨꯝ ꯀꯧꯅꯕ ꯉꯝꯗ꯭ꯔꯦꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯑꯁꯤꯔ ꯀꯥꯏꯅꯕꯒꯤ ꯄꯜ ꯍꯥꯏꯕꯗꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯑꯣꯖꯥ ꯑꯗꯣ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯑꯣꯖꯥꯒꯤ ꯏꯁꯩꯅꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯂꯕ ꯑꯃꯗꯤ ꯅꯍꯥꯁꯤꯡꯅꯁꯨ ꯃꯁꯤꯗ ꯔꯤꯃꯦꯛꯅ ꯇꯧꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯒ ꯅꯝꯗꯅ ꯃꯁꯤꯗ ꯃꯤꯌꯥꯝꯗꯁꯨ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯎꯕꯤꯈ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯩ ꯑꯃꯅꯤ ꯐꯖꯔꯕ ꯑꯣꯖꯥꯒꯤ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯁꯨ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯝꯖꯅꯤꯡꯈꯤ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯒꯤ ꯃꯇꯨꯡ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯃꯁꯤ ꯃꯃꯥꯡ ꯑꯣꯏꯕꯤꯕ꯭ꯔꯥ ꯃꯇꯨꯡꯅꯤ ꯑꯣꯖꯥ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯝꯁꯤꯁꯨ ꯑꯣꯖꯥ ꯊꯕꯛꯇꯤ ꯆꯤꯟꯅ ꯑꯣꯖꯥꯒꯤ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕꯁꯨ ꯇꯧꯅ ꯏꯁꯩꯁꯤ ꯃꯁꯤꯅ 19 ꯀꯌꯥꯒꯨꯝꯕꯗ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯑꯣꯖꯥ ꯍꯥꯏꯐꯦꯠ ꯔꯦꯀꯣꯔꯗꯀ ꯇꯧꯈꯤꯕꯒꯤ ꯃꯇꯝꯁꯤ ꯂꯩꯕꯤꯕꯅꯤ ꯈꯪꯕꯤꯕ ꯂꯩꯕ꯭ꯔꯥ 2002ꯒꯨꯝꯕ ꯃꯥꯜꯂꯦ ꯃꯁꯤ ꯑꯩꯅ ꯇꯧꯖꯈꯤꯕꯁꯤ ꯃꯁꯤ ꯇꯥꯃꯣꯖꯣꯗꯒꯤ ꯌꯨꯝ ꯀꯥꯗ ꯇꯥꯃꯣꯖꯣꯗꯒ ꯍꯣꯏ ꯏꯁꯩꯁꯤ ꯗꯥꯛꯇꯔ ꯖꯣꯁꯅ ꯁꯟꯅ ꯏꯕ ꯃꯌꯦꯛꯅꯤ ꯃꯥꯒꯤꯗ ꯀꯥꯔꯒ ꯐꯝꯃꯒ ꯃꯥ ꯁꯨꯔ ꯑꯃ ꯇꯧꯁꯤ ꯀꯥꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯒ ꯃꯥꯏ ꯌꯨꯝꯗ
मागी आइडिया का पे तामोना सी माइ तो बा ना माइ से सुर से कोई लिरिक्स काउ से फमिन रगना होइदा आइडिया जी आई मेक से सुमाइ तौनी का है तो थमो सिदगी मो देखजु लिरिक्स तुकी जु थमो गी निगम द बंगो फोंदो लेदना अदगी अखोय गिजु अदुगी सुसुनरो गी थमो सिदा आनी लिरिक्स का सिंगर के सुसन थमो इद तोनो पोलम खलै मसी ओदगी से ता ayon ju ai ju hai se idea le mo ju mo na si di kitang hai sumai to view adegi sumai to view hai ba de ko ju tamo do ina wor ju masi sumai to si ya ga da ga da ani se joint to ga to busna hena yam ngai ba kanum ka le yam chumi jang sai gi sai ji irok pama tam da iriba sai iriba miyo sina mai wakhalon da mana capture gi igiba karamba matang da capture ba mai ek sigi swai di hikpa swai matam da nokpa haiba gi magi thilam khak leiba aduga masigi maram si khanga khan da tin to bi ga doriba miyo duna magi apam du ga plus adu da oja gi du hapsan biraga thoina di mana isai gi suru di mokhoi da di khara wacha bani na sei sakpa magi gundu di sakpu du mu helaka do me du mu to gi tin tor khan di sei amna fajaba gi wafam ne duga amna sengba su yamna oja na hat thambiri bo wafam je sengba wafam ni isai magi mai ek tu iraga sei iriba mi du gi ya ba se khak ira pisalama na taba mai wakhalon du khangna tin to bong akta ni hojik tong nei se adu bu kana gum sumai no janak to bi sumai na to ba dum hojik su dum yauri du masi dei sei yam phajagal hejari ba ja yamna chumbo wafam ni ja du ga hojik ki isai se masi so khoi gi ai su khudol tam janing ki hari bi sei su mi amna to do endona mi amna pamna khiba dum laba phajara ba isai amani adu ga thing bo su thing na 2002 da ओजागी थबक सिना दुके मतिक चेन बनिना पोस्टिंग जो मफम मफम होंग बनिना हाइजरिबा सिसु इसै से दुम मियावना पामना कि मसि जु इसै जु फोंग लब मतुंग दो जा मसि रेडियो दो फोंबी किब्रा तो केसेट ओइना फोंबी किब्रा जा रेडियो दा हन तो आई रेडियो रिकॉर्डिंग लोय मतुंग ला तोंगाना केसेट की कोई एमएस रिकॉर्डिंग सिना आई जु कोई थिरगा आई सीरीज मान पूरा इसै जेन दजनी से मेक्स लो आई सक आई दी सेंग रिकॉर्डिंग दि दोगी गासे हम सामगा दुम कनो हाइतारे मैं का हिर कौटुक बिदुने अब दोगी दम येम सकबि दम तरोगा वखन जे ले कन तोबा अरुगा जेन त नै से लिरिक मेक मैम से लोय पुलागा मु से सी लोय सकबि के दौने ना से तरा के अनु से कुल्लुम या से आई फोंकी एमएस जेन त की स्टूडियो रिकॉर्डिंग सेंटर जिला होजा मैं तो गुजा दा तमोजो दगी अदु दा रेडियो सब मतुंग दा केसेट की वैना मकन उदो कनो से फोंगी बन अदुदगी म्यामना ऑडियो से नुंग फंगनरपदगी तानरपदगी मथंग मथंग पामनगिबा इसै अमो ओइरेबा अदु इसै से मति अमतंग मसिगी अहोबसे मति अमतंग नंग ता जा लोजगे ऐशु खुदोल तमजनिंखी नंगना चखीबा मतमदुदा नतारोय सिंबु थनमदुना कैरोय लैकाय थादोखीबा ऐशु खुदोल तमजनिंखी ऐशु खुदोल तमजनिंखी नंग चखीबा मतमदुदा नतारोय सिंबु थनमदुना कैरोय लैकाय थादोखीबा ऐशु खुदोल तमजनिंखी वखल अमगी इरैनुदा अनौबगुम लैखी ऐना वखल अमगी इरैनुदा अनौबगुम लैखी ऐना फजग्रे ओजा फजबा ओजागी sei sing se amba loina muk maming chatkiba duga thodoin dongna hojik amuk akoina nong ojagi chinnegi akoina tajaba sida amuk hena fajaba phauje duga tabiriba singna su soidena maki sei siki chapchaba mahoma phangdirongani haina khanjai duga sei sing ase ojana sakpiram sei sing ase thorom sigi manung chana adumak asengbo ojana sakpiram batun dusu miyam da dumak ta hanjari thagachari oja duga makha tarak pasida amuk akoina khangjaning basi ahan bada yam fajaraba
ngasi nangi khongchachina tajare aduga kaya da nangna ramano tajare aduga aishu khudol tamjaningki sigi mathang do ja khram hena maming chatki bai sei ma thenglaba hing masigi sei sisu jana chinga podi sei sigi marak yam sangna singba yamna fajaba khogi yamna flow kan oi bai sei ma masi jo ta khoina tajagi oja adu masi sei sima tang jam tambiu masina karamna semki bano masi sei sigi sem ki sur pan ge matang gi de sam nuksi ja nei pungi yam nuksi ba ai thamo sida koi gi kanogi koi June July gum ki timing ji koi gi aini singa tamya ji sum ko ai si siang sik lam ko sing ba satsa itom ka tumin ga ba sat ba sum lay ba artist ai ja siang na ba da artist min ang ho ni ga ai ja ngang ri ju se gi pau lo na angang sa ai ka ai ne sai ham starting da ai na soim be koi sai to bu koi singa koi web ko sing sum lay ko sing mai koi ko da mai da sala koi singa da ga law bi da gi sing pukhi da law bi ga da ya ma mi se sina kenul pala law sanai do ga na koi an ya koi hanjin ga hangu chile ai sumai sai no ai kan dil lay ji khang da bani na mata mai da da ina sum kan o ba ta ina koi singa to sum la ku nung do ram yam sik putan ja mata sing ye koi hari kumba koi singa se da koi usan kumba hai tar ko mu khong ji ning to bo si mo yam si na khong le ram ba yam ma gi sound si da I ta ba da ai thamu si tuk la bom pu e ba ai ni kal asma si pau la ko ina si mai sound kumar okram mai na koi all ne do gi mai gi si mai ni ai sum yang ma si sur si sa ba ya si mai gi theng na wa nda Portuga digi ko sing ma ju da in sal singa ju da in salu ga I thamu si da paul in lo en taw ma da asma si di ma si sur si in har me putoga tang na sung ga ma si sur thol ko da ada pan gi mai ni ozagi sakpi gi bi sei sing jo da maroina masi isana loina mak ayam hatun yam loin pale ai si bo ai sakki bi sei ji ayam ai ji ma mi khar ma mi mayam na haitar mayam kha huji mayam kha ma tabiri bi sei sing ai taw ji gi ba ngten ngasi bo compose tawje bi ngten oi aduga thenglaba ahingi masigi achikba hingi masigi yamna fajaba sei no jama sei sigi mate matang go ja ta na ja lu galo gi ngasi ji akhoi gi tabining ba akhoi gi ozak bu nuksi biri ba mayam sina isei mek si isan biro pani si oza da san biu haidana masi khudong cha bam daujage thengla ahing matam sida tamla tampak lam dam da ting tha no hoi na ta ri ba se oi ri da ra ahing matam sida tamla tampak lam dam da tiếng kha nói ngất tari ba se tiếng kha nói ngất tari ba se ôi đi ta ra Tono phajakre ozagi sei sing se tabada soidena maki tabiri basing na su thamoida soidena maki masagi nungai basi phongbiram gani aduga hausi ozagi phibam sisu adum yamna tekta kaidana yamna taga na uzari aduga miyam gi thogal si oza hausi 2021 22 haibro jang sagi khoi thabak to bugi 22 masi phabo za yam kanna dum legi do mali ozai phibam se ojo khoi uja bodo su adu ai haje wakan ji am panu nungai awa ba soi lai taba hoza wakan ji ai haje ga dum legi wakan ji nungai gi Poi si no pus ai no pus yang pangwele no pukot bejada mina si no male kan to ya di no ka pura itu no le na masi wakan ji tamu se ka haitare ai ka no ai begi wakan ji ai awa bse yo ne ka leti hoza no ai bang ta ai gi poem le ga su madu ai era mi bis to da tabula si bu mi
ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯗꯤ ꯍꯤꯡꯉꯤ ꯄꯨꯟꯁꯤꯗꯤ ꯁꯤꯗꯤ ꯂꯣꯏ ꯊꯦꯡꯅꯗꯕ ꯂꯩꯔꯗꯧꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕꯗ ꯑꯩ ꯌꯥꯝꯅ ꯃꯤꯅ ꯇꯧꯔꯝꯕ ꯀꯔꯤꯝ ꯈꯜꯂꯨꯅ ꯑꯗꯨꯝ ꯀꯥꯏ ꯍꯥꯏꯕꯤꯁꯤ ꯁꯣꯏꯗꯅ ꯁꯨꯝꯕꯁꯤ ꯈꯔ ꯂꯩꯒꯜꯂꯤ ꯑꯗꯨꯅ ꯑꯩ ꯈꯔ ꯅꯣꯛꯀꯜꯂꯤ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯊꯣꯛꯅ ꯑꯗꯨꯝ ꯃꯁꯤ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯌꯥꯝꯁꯨ ꯅꯍꯥ ꯑꯣꯏꯅ ꯎꯕꯤꯔꯤ ꯑꯩꯈꯣꯏꯅ ꯎꯖꯔꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯣꯖꯥꯒꯤ ꯍꯛꯆꯥꯡ 2022ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯣꯖꯥ ꯊꯕꯛꯇꯒꯤꯒ ꯄꯣꯊꯥꯔꯛꯑꯒꯗꯤ ꯈꯤꯇꯪ ꯃꯇꯝꯁꯤ ꯁꯪꯉꯛꯑꯀꯥꯟꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯅ ꯀꯔꯤꯁꯤꯡꯅꯣ ꯑꯣꯖꯥꯒꯤ ꯏꯁꯩꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯒ ꯑꯊꯦꯡꯕꯗ ꯅꯨꯡꯗꯥꯡꯗ ꯇꯧꯅꯔꯤꯕ ꯏꯁꯩꯁꯤꯡꯁꯤꯗ ꯑꯣꯖꯥ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯀꯥꯏꯅ ꯈꯟꯕꯤꯕ ꯂꯩꯕ꯭ꯔꯥ ꯃꯁꯤꯗꯤ ꯍꯥꯏꯕꯤꯔꯗꯤ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯩ ꯃꯤꯅꯦ ꯑꯗꯨꯅ ꯑꯗꯨꯕꯨ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯏꯁꯩ ꯁꯛꯄ ꯍꯥꯏꯕꯁꯦ ꯑꯥꯔꯇꯤꯁꯀꯤ ꯄꯨꯟꯁꯤꯁꯤꯗꯤ ꯈꯤꯇꯪꯗꯤ ꯏꯖꯠ ꯂꯩꯅ ꯁꯛꯄ ꯇꯥꯏ ꯍꯦꯛꯇ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯏꯁꯩ ꯁꯛ ꯑꯩ ꯏꯁꯩꯗꯣꯝꯇ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯁꯛꯄ ꯂꯥꯛꯀꯦꯒ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤ ꯑꯩꯅ ꯇꯧꯏꯗꯦ ꯑꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯁꯩ ꯁꯤꯗꯤ ꯑꯣꯖꯥ ꯑꯝꯇ ꯌꯧꯕꯤꯌꯨ ꯍꯥꯏꯕꯗ ꯌꯥꯝ ꯂꯦꯝꯅ ꯆꯠꯂꯒ ꯑꯩꯅ ꯂꯩꯖꯕ ꯑꯩ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁꯩ 2-3 ꯌꯥꯝ ꯅꯥꯟꯅ ꯃꯌꯥꯝꯒꯤ ꯍꯦꯛ ꯇꯧꯕꯤꯔꯝꯕ ꯁꯛꯄꯤꯔꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯩꯁꯤ ꯀꯅꯥꯒꯨꯝꯕꯅ ꯑꯥꯔꯇꯤꯁ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯀꯥꯡꯕꯨꯅꯒ ꯏꯁꯩꯁꯤ ꯍꯦꯛꯇ ꯃꯤꯅ ꯇꯥꯅꯤꯡ ꯈꯪꯗꯦ ꯇꯥꯅꯤꯡꯗꯦ ꯈꯪꯗꯦ ꯄꯥꯏꯔꯛ ꯁꯛꯄꯤ ꯑꯃ ꯌꯥꯎꯔꯤꯑꯕ ꯀꯅꯥꯒꯨꯝꯕ ꯃꯁꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯩ ꯃꯃꯤꯡ ꯂꯩꯖꯕ ꯃꯌꯥꯝ ꯇꯥꯕꯤ ꯏꯁꯩ 2-3 ꯁꯛꯑꯝꯕꯁꯦ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯁꯨ ꯑꯩꯗꯤ ꯏꯁꯩ 3-4 ꯌꯥꯝꯃꯕꯅꯦ ꯑꯩꯗꯤ ꯁꯤꯗ ꯁꯛꯆꯗꯦ ꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯒꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡ ꯆꯠꯈꯤꯕ ꯉꯁꯤ ꯅꯪꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒ ꯊꯦꯡꯂꯨ ꯑꯍꯤꯡ ꯑꯗꯨ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯑꯗꯨꯒ ꯑꯩꯁꯨ ꯈꯨꯗꯣꯜ ꯇꯝꯖꯅꯤꯡꯈꯤ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯆꯠꯂꯕ ꯈꯔ ꯂꯩꯔꯤꯕꯁꯤꯡꯁꯤ ꯏꯁꯩ 4-5ꯗꯪ ꯁꯛꯄꯗ ꯁꯩꯐꯝꯗꯨꯗ ꯃꯤꯌꯥꯝꯅꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯃꯤꯌꯥꯝꯅꯁꯨ ꯄꯦꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯁꯨ ꯑꯣꯏꯖꯔꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯣ ꯃꯁꯤꯒꯤ ꯁꯤ ꯇꯥꯟꯖꯥ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯑꯃꯗꯤ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯖꯔꯕ ꯏꯁꯩꯁꯤꯡꯁꯤ ꯑꯣꯖꯥ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜꯒ ꯇꯧꯗꯅ ꯇꯧꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯖꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯏꯁꯩ ꯀꯌꯥꯃꯔꯨꯝꯁꯨ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯪꯕꯤꯒꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯗꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯣꯖꯥ ꯏꯁꯩꯁꯤ ꯍꯥꯞꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯃꯈꯪ ꯌꯥꯕ ꯐꯤल्मꯗꯒꯨꯝꯕ ꯏꯁꯩ ꯍꯥꯞꯄꯤꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯂꯥꯛꯄ ꯀꯩꯗꯧꯕ ꯌꯥꯎꯕꯤꯈꯤꯕ꯭ꯔꯣ ꯑꯣꯖꯥ ꯐꯤꯂꯝꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔꯁꯤ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯤ ꯑꯩꯈꯣꯏꯗ ꯐꯤꯂꯝ ꯁꯛꯄ ꯈꯣꯠꯄꯁꯦ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯗꯤ ꯉꯁꯤꯐꯥꯎꯒꯤ ꯂꯩꯈꯤꯗꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯑꯃꯈꯛꯇꯤ ꯑꯩ ꯅꯣꯃꯤꯅꯤ ꯆꯪꯈꯤꯕ ꯑꯃꯈꯛ ꯂꯩ ꯊꯃꯣꯏ ꯑꯃꯒꯤ ꯃꯩꯔꯤ ꯍꯥꯏꯗꯅ ꯑꯗꯣ ꯐꯤꯂꯝꯗꯨ ꯑꯗꯨꯗꯩ ꯍꯦꯟꯅ ꯑꯩ ꯉꯁꯤꯐꯥꯎꯗ ꯐꯤꯂꯝꯒꯤ ꯑꯗꯒꯤ ꯀꯩꯅꯣꯗꯗꯤ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯐꯤꯂꯝꯁꯤꯗꯗꯤ ꯂꯩꯔꯦꯕ ꯂꯩꯈꯤ ꯑꯣꯖꯥꯒꯤꯁꯨ ꯊꯕꯛꯁꯤꯅ ꯉꯁꯥꯏꯒꯤ ꯀꯁꯇꯝꯒꯤ ꯑꯣꯏꯕꯅꯤꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯄꯣꯁꯇꯤꯡꯒꯤ ꯀꯔꯤ ꯀꯔꯥꯒꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯨꯁꯨ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯁꯩꯐꯝ ꯑꯃꯗ ꯑꯣꯖꯥ ꯌꯥꯎꯅꯅꯕꯒꯤ ꯍꯣꯠꯅꯖꯕ ꯀꯥꯟꯗ ꯑꯣꯖꯥꯗꯤ ꯁꯨꯃꯥꯏꯅ ꯊꯕꯛꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯏꯁꯩ ꯑꯃꯈꯛ ꯁꯤꯟꯖꯅꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜꯁꯤꯡ ꯉꯥꯛꯇ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯃꯇꯝꯗ ꯂꯩꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯣꯖꯥꯁꯤꯡ ꯄꯨꯝꯅꯃꯛ ꯁꯤꯜꯂꯀꯥꯟꯗ ꯑꯣꯖꯥ 10 ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯊꯣꯏꯅ ꯌꯥꯎꯗꯕꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁꯨꯃꯥꯏꯅ ꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯔꯛꯄꯗ ꯑꯣꯖꯥꯒꯤ ꯀꯣꯟꯇꯦꯛ ꯇꯧꯕ ꯐꯪꯗꯗꯅ ꯀꯩꯗꯧꯗꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯇꯩ ꯑꯣꯖꯥꯁꯤꯡꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯕꯤꯕꯁꯨ ꯌꯥꯎꯏ ꯑꯣꯖꯥꯒꯤꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯣꯖꯥꯒꯤ ꯊꯕꯛꯁꯨ ꯆꯤꯜꯂꯕꯅꯤꯅ ꯃꯁꯤꯗ ꯏꯁꯩ ꯇꯝꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯣꯖꯥꯗ ꯃꯁꯤꯗ ꯑꯣꯖꯥꯅ ꯈꯔꯒ ꯃꯃꯤꯡ ꯆꯠꯄꯒꯤ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯄꯁꯤꯗ ꯑꯣꯖꯥ ꯌꯥꯝ ꯂꯥꯛꯄꯤꯈꯤꯕ ꯂꯩ ꯃꯁꯤꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯝꯕꯤꯈꯤ ꯑꯩ ꯁꯪꯕ ꯃꯇꯝ ꯂꯥꯛꯏ ꯑꯉꯥꯡ ꯑꯗꯨꯝ ꯑꯗꯣ ꯑꯩꯅ ꯑꯈꯪꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯥꯔꯦꯒꯃꯥꯒꯤ ꯅꯣꯂꯦꯖꯗꯤ ꯑꯩꯗꯤ ꯈꯔꯗꯤ ꯂꯩ ꯌꯥꯝꯗꯤ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯁꯥꯔꯦꯒꯃꯥꯗꯒꯤ ꯑꯗꯨꯒꯤ ꯑꯩꯗ ꯚꯣꯏꯁꯀꯤ ꯇꯦꯂꯦꯟ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯩꯗꯤ ꯑꯥꯏꯗꯤꯌꯥꯒ ꯄꯤ ꯑꯗꯨꯒ ꯃꯈꯥ ꯌꯥꯝꯅ ꯇꯝꯕꯒꯤꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯩꯕꯨꯗꯤ ꯍꯥꯏꯔꯒꯁꯨ ꯑꯗꯨꯗꯤ ꯇꯣꯉꯥꯟꯅ ꯑꯩꯅ ꯂꯝꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯈꯤ ꯐꯥꯎꯟꯗꯦꯁꯟꯁꯤ ꯈꯔꯗꯤ ꯄꯤꯒꯅꯤ ꯅꯣꯏ ꯚꯣꯏꯁꯀꯤ ꯇꯦꯂꯦꯟ ꯁꯤ ꯂꯩ ꯑꯗꯨ ꯚꯣꯏꯁꯀꯤ ꯁꯥꯖꯦꯟꯒꯤꯗꯤ ꯑꯩꯅ ꯑꯥꯏꯗꯤꯌꯥ ꯈꯔ ꯄꯤ ꯑꯉꯥꯡꯁꯤꯡꯒꯤꯗ ꯑꯗꯨꯒ ꯁꯥꯔꯦꯒꯃꯥꯒꯤꯗꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯀꯥꯟꯅꯔꯣꯏ ꯑꯗꯨ ꯇꯣꯉꯥꯟꯅ ꯑꯩꯅ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯂꯩꯔꯦ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯆꯠꯄ ꯉꯝꯗ꯭ꯔꯒꯅ ꯇꯥꯕ ꯈꯨꯡꯒꯗꯧꯔꯒꯅ ꯑꯣꯖꯥꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯪ ꯑꯗꯨꯝ ꯏꯁꯩ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯇꯧꯕ ꯌꯥꯅꯤ ꯑꯩ ꯑꯥꯏꯗꯤꯌꯥꯁꯦ ꯑꯗꯨꯝ ꯇꯥꯛꯄꯤꯈꯤ ꯃꯈꯣꯏꯗ ꯃꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯦ ꯄꯤꯕꯤꯕ ꯌꯥꯝ ꯁꯦꯡꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯃꯇꯝ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯀꯩꯅꯣ ꯏꯁꯩꯗꯤ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨꯝ ꯀꯦꯁꯦꯠ ꯃꯌꯥꯝꯅꯁꯨ ꯑꯐꯥꯎꯕ ꯋꯥꯔꯤ ꯂꯩꯗꯅ ꯁꯤ ꯇꯥꯔꯁꯨ ꯏꯁꯩ ꯀꯅꯥꯒꯨꯝꯕꯅꯤ ꯑꯗꯨꯝ ꯁꯛꯑꯦ ꯍꯥꯏꯕ ꯇꯥꯔꯒ ꯑꯗꯨꯝ ꯁꯛꯄ ꯁꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯗꯤ ꯃꯗꯨꯗꯤ ꯃꯇꯝ ꯏꯁꯩ ꯃꯣꯗꯔꯟ ꯁꯣꯡ ꯑꯗꯩ ꯀꯩ ꯁꯛꯄꯁꯤ ꯌꯥꯝ ꯂꯥꯏꯑꯦꯕ ꯑꯗꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯖꯦꯟ ꯇꯧꯒꯗꯧꯕꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯚꯣꯏꯁ ꯁꯥꯖꯦꯟꯁꯤ ꯑꯩꯒꯤ ꯋꯦꯞ ꯍꯥꯏꯕ ꯈꯣꯟꯖꯦꯜꯒꯤꯁꯤ ꯃꯁꯤ ꯁꯥꯟꯅꯒꯗꯧꯕ ꯃꯁꯤ ꯚꯣꯏꯁꯁꯤꯅ ꯈꯣꯟꯖꯦꯜꯁꯤꯅꯕꯨ ꯌꯥꯗ꯭ꯔꯒꯗꯤ ꯐꯅ ꯑꯩꯅ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯉꯥꯛꯇ ꯈꯣꯟꯖꯦꯜ ꯚꯣꯏꯁꯀꯤ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤ ꯁꯥꯖꯦꯟꯁꯦ ꯑꯩꯈꯣꯏꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯗ
ꯑꯩꯈꯣꯏꯒꯤ ꯚꯣꯏꯁꯀꯤ ꯁꯥꯐꯨ ꯋꯦꯕꯁꯤ ꯃꯁꯤ ꯁꯦꯝꯕ ꯇꯥꯏ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁꯣꯔꯁꯤ ꯇꯦꯟ ꯍꯣꯜꯂꯒꯗꯤ ꯏꯁꯩ ꯁꯛꯄ ꯐꯖꯔꯣꯏꯗꯧꯔꯤꯕꯅꯤ ꯁꯥꯐꯨ ꯂꯩꯅꯅꯕ ꯄꯥꯡꯒꯜ ꯂꯩꯅꯕ ꯁ꯭ꯇꯔꯦꯡ ꯂꯩꯅꯅꯕ ꯃꯗꯨꯒꯤ ꯁꯥꯖꯦꯟ ꯇꯣꯉꯥꯟꯕ ꯑꯗꯒꯤ ꯃꯁꯤꯗ ꯈꯔ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕ ꯇꯥꯔꯦ ꯅꯤꯁꯥ ꯄꯨꯁꯥꯗꯩ ꯈꯔ ꯂꯥꯞꯊꯣꯛ ꯇꯥꯔꯦ ꯇꯣꯉꯥꯟꯕ ꯃꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯅ ꯊꯦꯡꯅꯕꯤꯔꯕꯅꯤꯅ ꯃꯁꯤꯒꯨꯝꯕ ꯄꯤꯕꯤꯕꯗ ꯑꯩꯈꯣꯏꯅ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯃ꯭ꯌꯨꯖꯤꯛ ꯀꯣꯂꯦꯖ ꯑꯃꯗ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯥꯒ ꯇꯝꯃꯨꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯍꯥꯏꯖꯔꯤꯕ ꯑꯃꯔꯣꯝꯗ ꯏꯁꯩ ꯆꯠꯂꯨꯕꯒꯤ ꯏꯁꯩ ꯑꯐꯥꯎꯕ ꯁꯛꯂꯛꯄꯒꯤ ꯊꯦꯡꯅꯕꯤꯔꯛꯄ ꯃꯁꯤꯒꯤ ꯇꯦꯂꯦꯟ ꯃꯌꯥꯝ ꯑꯗꯨ ꯑꯣꯖꯥ ꯍꯣꯏꯅ ꯈꯪꯕꯤꯔꯛꯄ ꯃꯇꯧ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯖꯥ ꯍꯣꯏꯅ ꯊꯤꯑꯣꯔꯤ ꯄ꯭ꯂꯁ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯌꯥꯎꯅ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯅꯍꯥꯁꯤꯡꯁꯤꯅꯁꯨ ꯃꯁꯤꯒꯤ ꯂꯧꯁꯟꯕꯗ ꯀꯥꯟꯅꯒꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯉꯁꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤꯗꯁꯨ ꯇꯥꯕꯤꯔꯤꯕ ꯈꯔ ꯑꯗꯨꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯂꯝꯗꯁꯨ ꯆꯠꯆꯅꯤꯡꯕ ꯅꯍꯥꯁꯤꯡꯅꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯖꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯏꯁꯩ ꯇꯝꯅꯤꯡꯕꯁꯤꯡ ꯃꯈꯣꯏꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯕ ꯒꯨꯟ ꯆꯦꯜꯂꯒꯗꯤ ꯃꯁꯤ ꯏꯁꯩ ꯁꯛꯀꯗꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯂꯒꯗꯤ ꯈꯤꯇꯪ ꯃꯍꯩ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯈꯖꯤꯛꯇꯪ ꯋꯥꯐꯝ ꯑꯃꯇꯒ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯦ ꯄꯜꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯍꯧꯕ ꯌꯥꯅꯕ ꯑꯣꯖꯥ ꯂꯦꯞꯄꯒꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕꯗꯤ ꯍꯧꯖꯤꯛꯀꯤ ꯁꯩꯁꯛꯄ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯁꯩꯁꯛꯄꯁꯤ ꯀꯅꯥꯒꯨꯝꯕ ꯁꯩꯁꯛꯀꯦ ꯍꯥꯏꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯩ ꯏꯁꯩꯕꯨ ꯄꯥꯝꯖꯔꯒ ꯇꯣꯉꯥꯟꯕ ꯈꯦꯠꯅꯕ ꯑꯥꯏꯗꯤꯌꯥꯗꯤ ꯑꯩ ꯁꯤ ꯃꯔꯛꯇ ꯈꯔꯗ ꯍꯥꯏꯒꯦ ꯏꯁꯩ ꯁꯛꯅꯤꯡꯕ ꯀꯥꯡꯕꯨ ꯑꯃ ꯑꯗꯩ ꯏꯁꯩ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯑꯅꯤ ꯂꯩꯌꯦ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯊꯛꯁꯤ ꯀꯥꯁꯤ ꯅꯥꯏꯅ ꯑꯩꯒꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩ ꯈꯪꯍꯟꯗꯅ ꯃꯤꯅ ꯁꯛꯅꯕ ꯉꯝꯗꯕ ꯇꯧꯅꯕ ꯉꯝꯗꯕ ꯒꯨꯟ ꯑꯃ ꯏꯁꯩ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯐꯖꯕꯒꯤꯁꯨ ꯐꯠꯇꯕꯒꯤꯁꯨ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯃꯤꯅ ꯇꯧꯅꯗꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯑꯩꯉꯣꯟꯗ ꯚꯣꯏꯁꯀꯤ ꯇꯣꯉꯥꯟꯕ ꯑꯥꯏꯗꯤꯌꯥ ꯑꯃꯈꯛ ꯃꯉꯣꯟꯗ ꯑꯣꯏꯕ ꯇꯥꯏ ꯁꯤ ꯑꯣꯏꯗꯅ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯁꯛꯑꯒꯗꯤ ꯃꯗꯨ ꯃꯁꯨ ꯃꯥ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯃꯥ ꯑꯩ ꯁꯤ ꯑꯗꯨꯗꯤ ꯑꯗꯨ ꯃꯥꯜꯂꯤ ꯑꯗꯨ ꯍꯥꯏꯔ ꯇꯣꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯔꯒꯗꯤ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤ ꯇꯣꯉꯥꯟꯕ ꯒꯨꯟ ꯑꯃꯈꯛ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕ ꯃꯤꯅ ꯑꯩꯁ ꯃꯥꯅ ꯁꯤ ꯍꯥꯏꯈ꯭ꯔꯕ ꯑꯗꯨꯗꯤ ꯁꯤ ꯇꯧꯔ ꯑꯗꯨꯑꯣꯏꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗ ꯑꯩ ꯁꯤꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃꯇꯪꯗꯤ ꯑꯩ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯝꯒꯗꯕ ꯃꯥꯅ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯔꯒꯗꯤ ꯑꯐꯥꯎꯕ ꯃꯃꯤꯡ ꯆꯠꯄ ꯃꯤ ꯑꯃ ꯑꯣꯏꯔꯒꯦ ꯑꯗꯨ ꯑꯣꯏꯗ꯭ꯔꯒꯗꯤ ꯈꯤꯇꯪ ꯋꯥꯍꯅꯤ ꯃꯁꯤ ꯏꯁꯩ ꯁꯛꯄꯒꯤꯗꯤ ꯑꯗꯨꯝ ꯃꯣꯏ ꯏꯁꯩ ꯁꯛꯄꯗꯤ ꯏꯁꯩ ꯁꯛꯄ ꯉꯝꯗꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯁꯩ ꯁꯛꯄꯗꯤ ꯏꯁꯩ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯕꯪꯒꯥꯜꯒꯤ ꯂꯝꯗ ꯃꯤ ꯃꯔꯩꯕꯥꯛꯇꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯥꯔꯃꯣꯅꯤꯌꯝ ꯇꯞꯂꯤ ꯃꯤ ꯑꯣꯀꯦ ꯂꯣꯏ ꯁꯤꯡꯒꯔ ꯂꯩꯌꯦꯕ ꯌꯨꯝ ꯑꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯁꯤꯟꯅꯩꯅꯦꯕ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯤ ꯋꯥꯐꯝꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯏꯁꯩ ꯁꯛꯄꯤꯕꯅ ꯃꯥꯗꯨ ꯃꯍꯥꯛ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯃꯥꯟꯕꯗꯨꯒꯤ ꯆꯠꯄ ꯅꯠꯇꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯑꯃ ꯁꯦꯝꯖꯕ ꯑꯗꯨꯒ ꯃꯤꯅ ꯇꯧꯅꯗꯕ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯃꯗꯨ ꯐꯪꯕ ꯉꯝꯅꯅꯕ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯃꯥꯜꯂꯤꯕꯗꯨꯗꯒꯤ ꯍꯦꯟꯈ꯭ꯔꯒꯗꯤ ꯐꯕ ꯌꯧꯍꯧꯗ꯭ꯔꯒꯗꯤ ꯃꯥꯜꯂꯤ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯝ ꯇꯣꯛꯀꯗꯧꯅꯤ ꯑꯗꯨꯅ ꯑꯃꯥꯟꯕꯒꯤ ꯃꯇꯧꯁꯤ ꯇꯝꯕ ꯅꯠꯇꯕꯤꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯇꯣꯞ ꯇꯣꯞꯄ ꯃꯤꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯦꯟꯅ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡ ꯑꯃ ꯈꯟꯅ ꯅꯩꯅꯕꯤꯔꯀꯥꯟꯗ ꯇꯝꯕꯗꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯔꯨꯠꯇꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯐꯨ ꯀꯟꯅꯅꯕ ꯁꯣꯔ ꯁꯥꯐꯨ ꯀꯟꯅꯅꯕ ꯑꯗꯨꯒ ꯅꯤꯁꯥ ꯄꯨꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯑꯀꯥꯟꯗ ꯃꯁꯤꯒꯨꯝꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯂꯒꯗꯤ ꯁꯣꯏꯗꯅ ꯑꯗꯨꯒꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯣꯖꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯇꯥꯖꯕ ꯐꯪꯖꯔꯦ ꯑꯗꯨꯒ ꯑꯣꯖꯥ ꯃꯈꯥꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯩꯀꯪꯂꯥꯗ ꯍꯥꯏꯕ ꯏꯁꯩꯁꯤꯃ ꯑꯣꯖꯥꯒꯤꯁꯨ ꯂꯩꯀꯪꯂꯥꯁꯤꯁꯨ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯤ ꯃꯔꯛ ꯑꯍꯥꯟꯕ ꯃꯀꯣꯛꯇ ꯂꯩꯈꯤꯕ ꯏꯁꯩ ꯑꯣꯖꯥ ꯃꯁꯤ ꯃꯊꯪ ꯁꯨꯝ ꯂꯥꯛꯈꯤꯕ ꯂꯩꯀꯪꯂꯥꯁꯤꯅ ꯂꯩꯀꯪꯂꯥꯁꯤ ꯑꯣꯖꯥ ꯃꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ MSKꯗ ꯐꯣꯡꯈꯤꯕ ꯁꯤꯔꯤꯁꯇꯨꯗ ꯌꯥꯎꯕꯤꯕ ꯌꯥꯎꯏ ꯏꯁꯩꯁꯤ ꯀꯅꯥꯅ ꯏꯕꯅꯣ ꯑꯣꯖꯥ ꯃꯁꯤ ꯂꯥꯏꯁ꯭ꯔꯝ ꯑꯉꯧ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯃꯇꯝ ꯑꯃꯗ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯔꯝꯃꯦ ꯑꯩꯅ ꯏꯌꯥꯝꯕꯁꯤꯅ ꯃꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯅꯤ ꯑꯗꯨ ꯃꯥꯒꯤꯁꯤꯅ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯔꯒ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯔ ꯄꯤꯔꯝꯃꯤ ꯃꯥꯅ ꯃꯥꯁꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯔꯥꯡ ꯑꯃꯈꯛꯀꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯝ ꯑꯃꯈꯛ ꯄꯤꯌꯦꯕ ꯁꯤ ꯃꯌꯦꯛꯁꯤꯒꯤ ꯇꯣꯉꯥꯟꯕ ꯚꯦꯔꯥꯏꯇꯤ ꯃꯌꯦꯛꯁꯤꯁꯨ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯝ ꯁꯨꯔ ꯄꯥꯜꯂꯒ ꯑꯩꯅ ꯑꯣꯜ ꯏꯟꯗꯤꯌꯥꯗꯨꯗ ꯁꯤꯁꯨ ꯑꯩ ꯀꯩꯅꯣꯝꯗ ꯖꯒꯥ ꯑꯃꯈꯛꯇ ꯇꯧꯔꯒ ꯑꯩꯅ ꯑꯥꯏꯗꯤꯌꯥꯁꯤ ꯊꯤꯝꯁꯤ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯟꯈꯤꯕ ꯁꯨꯔꯅꯤ ꯏꯁꯩꯁꯨ ꯑꯣꯏꯔꯛꯑꯕ ꯃꯇꯨꯡ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯑꯏꯕ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥꯗ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯕꯤꯔꯒꯦ ꯏꯁꯩ ꯑꯣꯏꯅ ꯂꯥꯛꯑꯀꯥꯟꯗꯨꯗ ꯃꯁꯤ ꯐꯖꯩ ꯍꯥꯏꯕꯒꯤ ꯀꯩꯅꯣꯝꯃ ꯍꯔꯥꯎꯗꯅ ꯑꯣꯖꯥꯗ ꯃꯣꯏꯁꯨ ꯁꯤꯗꯧꯕ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯂꯤꯔꯤꯛꯁ ꯍꯥꯏꯕꯁꯤꯒ ꯁꯤꯡꯒꯔ ꯍꯥꯏꯕꯁꯤꯒ ꯃꯌꯦꯛꯁꯤꯒ ꯐꯥꯎꯒꯠꯂꯕ ꯁꯤꯒꯗꯧꯕ ꯇꯥꯒꯗꯧꯕ ꯑꯗ ꯀꯩ ꯂꯩꯕ꯭ꯔꯣ ꯀꯥꯎꯖꯥꯠꯅꯤ ꯁꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯨꯠꯁꯦ ꯊꯦꯡꯗꯣꯔꯒ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒ ꯂꯥꯛꯄꯁꯤ ꯃꯁꯤꯗꯤ ꯃꯤꯒꯤ ꯆꯣꯏꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯈꯜꯂꯒ ꯇꯧꯕꯁꯤꯗ ꯑꯁ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤꯗꯤ ꯆꯍꯤ ꯆꯥꯝꯃ ꯑꯁ ꯃꯁꯤꯗꯤ ꯀꯔꯣꯔ ꯃꯤꯂꯅꯔꯒ ꯄꯥꯝꯃꯛꯇꯦ ꯀꯔꯣꯔꯄꯇꯤ ꯑꯣꯏꯅꯤꯡꯗꯦ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯕꯤꯠ
ꯑꯃ ꯂꯩꯌꯦꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯁ ꯅꯪ ꯐꯖꯩ ꯑꯗꯩ ꯅꯨꯄꯤ ꯑꯩꯈꯣꯏ ꯀꯥꯏ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯁ ꯅꯪꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗ ꯑꯗꯨ ꯇꯧꯔꯦ ꯑꯩ ꯑꯁ ꯑꯩꯒꯤ ꯅꯪꯒꯤ ꯏꯁꯩꯗꯨ ꯇꯥꯕꯗꯅꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁ ꯑꯩ ꯁꯨꯃꯥꯏꯅ ꯕꯣꯔꯥ ꯍꯧꯔꯝꯕꯗꯒ ꯑꯩ ꯈꯨꯠ ꯄꯣꯛꯈꯤ ꯈꯪꯍꯧꯗꯦ ꯑꯩ ꯆꯨꯝꯕ ꯍꯥꯏꯕꯁꯦ ꯆꯨꯝꯕ ꯒ꯭ꯔꯦꯞ ꯌꯥꯝ ꯐꯪꯕꯁꯦ ꯃꯁꯤ ꯀꯔꯣ ꯑꯩꯅ ꯄꯩꯁꯥ ꯄꯩꯔꯒ ꯍꯦꯛꯇ ꯄꯥꯏꯕꯗꯨꯗꯤ ꯑꯩ ꯀꯔꯤꯝ ꯈꯜꯂꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯊꯃꯣꯏꯁꯤꯗ ꯄꯤꯡ ꯐꯥꯎꯔꯛꯄ ꯏꯍꯨꯟꯁꯦ ꯄꯨꯟꯁꯤꯒꯁꯦ ꯆꯍꯤ 200 ꯆꯍꯨꯝ ꯄꯨꯟꯁꯤꯗꯧꯕ ꯃꯥꯜꯂꯦ ꯁꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯄꯣꯠꯁꯤꯅꯤ ꯑꯩ ꯍꯥꯏꯔꯝꯗꯧꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯁꯨ ꯉꯁꯥꯏꯒꯤ ꯂꯤꯔꯤꯛꯁꯇꯨꯅ ꯏꯁꯩꯁꯨ ꯑꯣꯏꯔꯛꯑꯀꯥꯟꯗꯒ ꯑꯗꯨꯅꯤ ꯃꯥꯒꯤꯁꯨ ꯔꯤꯑꯦꯛꯁꯟ ꯑꯃ ꯐꯥꯎꯔꯝꯒꯅꯤ ꯑꯣꯖꯥ ꯍꯣꯏ ꯑꯩ ꯏꯁꯩꯗꯨ ꯏꯔꯨꯕꯗꯒꯤꯅꯤꯒ ꯍꯥꯏꯕ ꯃꯉꯣꯟꯗꯁꯨ ꯍꯔꯥꯎꯖꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒꯤ ꯃꯔꯛ ꯑꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯒꯤ ꯐꯥꯎꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯤꯔꯤꯛꯁꯤꯅ ꯑꯣꯖꯥꯗ ꯀꯔꯤ ꯀꯔꯤꯒ ꯍꯥꯏꯕꯤꯔꯛꯄ ꯂꯩ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯉꯁꯥꯏ ꯆꯞ ꯃꯥꯟꯅꯩ ꯑꯁ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯤ ꯑꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯀꯧꯒꯦ ꯈꯣꯠꯀꯦ ꯃꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯂꯩꯗꯅ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯣꯏ ꯌꯦꯁ ꯇꯧꯁꯤꯒ ꯍꯥꯏꯔꯒ ꯊꯕꯛꯁꯤ ꯁꯪꯅꯗꯕꯅꯤ나 ꯂꯣꯏꯅ ꯆꯠꯅꯈꯤꯕ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯤ ꯌꯦꯁ ꯇꯧꯁꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯑꯣꯏꯔꯦꯕ ꯑꯗꯨ ꯌꯥꯝꯅ ꯁꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯇꯣꯉꯥꯟꯕ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯒ ꯇꯧꯔꯝꯗ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯏꯁꯩꯁꯤ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯛꯏꯕꯁꯤꯒꯤ ꯃꯊꯛꯇ ꯑꯣꯖꯥ ꯏꯁꯩꯁꯤ ꯌꯥꯝ ꯊꯣꯛꯑꯝꯕ ꯌꯥꯅ ꯂꯩ ꯑꯣꯖꯥꯅ ꯊꯕꯛꯁꯤ ꯆꯤꯟꯈꯤꯕꯁꯤꯗ ꯑꯗꯨ ꯃꯔꯛꯁꯤꯗ ꯏꯁꯩꯒ ꯅꯝꯁꯤ ꯈꯣꯠꯁꯤꯒ ꯍꯥꯏꯔꯒ ꯑꯣꯖꯥꯅ ꯆꯤꯟꯈꯤꯕꯗꯤ ꯇꯣꯛꯄꯒ ꯑꯗꯨꯝ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯩꯁꯤꯗꯗꯤ ꯑꯃꯠꯇ ꯂꯦꯟꯕ ꯊꯥꯗꯣꯛꯇꯦ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯡꯁꯦ ꯍꯣꯏ ꯑꯣꯖꯥ ꯑꯗꯨ ꯑꯩꯅ ꯁꯪꯅꯕ ꯃꯁꯤ ꯑꯦꯗꯖꯁ ꯑꯃꯁꯨꯈꯛ ꯇꯧꯋꯦꯕ ꯍꯣꯏ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯔꯁꯨ ꯑꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯥꯔꯇꯤꯁ ꯑꯣꯏꯕꯁꯤꯡꯁꯤ ꯈꯤꯇꯪꯁꯨ ꯂꯩꯔꯦ ꯀꯣꯝꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪ ꯁꯤ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯎꯒꯅ ꯑꯗꯨꯒ ꯍꯣꯏ ꯍꯣꯏ ꯍꯥꯏꯕ ꯁꯨꯝꯕ ꯑꯃꯈꯛ ꯂꯩꯅꯩ ꯍꯣꯏ ꯑꯣꯖꯥ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯩꯀꯪꯂꯥꯗ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯑꯣꯖꯥ ꯃꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯁꯤ ꯊꯧꯒꯜ ꯇꯧꯁꯤ ꯑꯣꯖꯥ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯂꯕꯤ ꯂꯩꯔꯥꯡ ꯆꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯑꯃꯪꯕ ꯅꯣꯡ ꯆꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯂꯕꯤ ꯂꯩꯔꯥꯡ ꯆꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯑꯃꯪꯕ ꯅꯣꯡ ꯆꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯑꯃꯪꯕ ꯅꯣꯡ ꯄꯥꯏꯈꯔꯦ ꯇꯥꯝꯅ ꯂꯩꯆꯤꯜ ꯑꯣꯜꯗꯨꯅ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯂꯕꯤ ꯂꯩꯔꯥꯡ ꯆꯨꯔꯛꯂꯔꯣꯏ ꯀꯨꯝꯒꯤ ꯑꯃꯪꯕ ꯅꯣꯡ ꯄꯥꯏꯈꯔꯦ ꯇꯥꯝꯅ ꯂꯩꯆꯤꯜ ꯑꯣꯜꯗꯨꯅ ꯂꯩꯀꯪꯂꯥꯗ ꯁꯥꯠꯄꯤ ꯂꯩꯔꯥꯡ ꯊꯝꯕꯥꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯐꯖꯕ ꯏꯁꯩ ꯉꯁꯤꯒꯤ ꯑꯣꯖꯥꯒꯤ ꯐꯣꯡꯈꯤꯕ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯍꯦꯛ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯏꯁꯩꯁꯦ ꯍꯦꯛ ꯐꯣꯡꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯍꯦꯛ ꯂꯥꯛꯄꯗ ꯑꯣꯖꯥꯒꯤ ꯑꯁꯦꯝꯕ ꯑꯣꯖꯥ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯗꯅ ꯃꯇꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯅꯣꯡꯃꯥꯏꯁꯤꯡ ꯃꯊꯪ ꯑꯩꯈꯣꯏꯅ ꯇꯥꯍꯟꯖꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯕ ꯃꯑꯣꯡ ꯀꯥꯡꯂꯣꯟꯁꯤꯗ ꯑꯣꯖꯥ ꯍꯧꯖꯤꯛꯁꯤ ꯏꯁꯩ ꯆꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯅ ꯂꯥꯡꯗꯅ ꯈꯣꯠꯇꯅ ꯏꯁꯩꯁꯦ ꯂꯥꯡꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯍꯣꯏ ꯗꯨꯛ 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 ꯇꯧꯔꯒ ꯑꯗꯨꯝ ꯂꯥꯡꯕꯒꯤ ꯁꯤꯒꯨꯝꯕ ꯃꯔꯛꯁꯤꯗꯒ ꯑꯣꯖꯥꯅ ꯇꯉꯥꯏ ꯐꯗꯅ ꯏꯁꯩ ꯑꯃꯇꯪꯒ ꯌꯥꯎꯕꯤꯗꯅ ꯌꯥꯎꯈꯅ ꯑꯣꯖꯥꯒꯤ ꯑꯇꯞꯄ ꯏꯁꯩꯁꯤ ꯐꯖꯅ ꯑꯗꯨꯝ ꯁꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗ ꯑꯗꯨꯝ ꯄꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯔꯤ ꯑꯣꯖꯥ ꯑꯗꯣ ꯃꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯁꯤꯒꯤ ꯔꯤꯑꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯑꯇꯞꯄ ꯑꯣꯖꯥꯅ ꯁꯛꯄꯁꯤꯗꯒ ꯑꯩꯈꯣꯏꯒꯤ ꯚꯥꯕꯣꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯤꯅꯒ ꯔꯤꯑꯦꯛꯁꯟ ꯇꯧꯔꯛꯄꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀ ꯊꯣꯛꯄ ꯌꯥꯎꯕ꯭ꯔꯣ ꯑꯣꯖꯥ ꯃꯁꯤ ꯁꯨꯝ ꯊꯦꯡꯅꯕꯤꯕꯗ ꯃꯁꯤ ꯈꯤꯇꯪ ꯊꯃꯣꯏꯗꯒ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯁꯛꯄ ꯏꯁꯩ ꯑꯩꯒꯤ ꯂꯩꯖꯔꯤꯁꯤ ꯁꯛꯄ ꯃꯇꯝꯗ ꯚꯥꯕꯣꯛꯁꯤꯡꯁꯦ ꯑꯣꯖꯥ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯊꯣꯛꯂꯛꯏꯕ ꯏꯍꯨꯟ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯀꯅꯥꯒꯨꯝꯕ ꯈꯛꯇ ꯑꯩꯅ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯅ ꯃꯥꯒꯤ ꯊꯃꯣꯏꯁꯤꯗ ꯗꯥꯛ ꯊꯥꯗꯈꯤꯕꯗ ꯃꯗꯨ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯂꯥꯡꯉꯤꯕ ꯃꯤꯗꯨꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗꯨꯁꯨ ꯃꯥꯕꯧ ꯌꯥꯎꯅ ꯐꯥꯖꯤꯜꯂꯒ ꯁꯨꯝꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯏꯁꯩ ꯑꯃꯗꯨꯒꯤ ꯃꯌꯦꯛꯇꯣ ꯑꯩ ꯐꯥꯎꯈ꯭ꯔꯦꯅ ꯏꯁꯩꯗꯨ ꯁꯛꯄ ꯅꯠꯇꯕ ꯏꯁꯩꯗꯨꯒꯤ ꯃꯅꯨꯡꯒꯤ ꯏꯃꯣꯁꯟ ꯅꯨꯡꯒꯤ ꯀꯩꯅꯣꯁꯤ ꯃꯔꯨ ꯐꯨꯑꯀꯥꯟꯗ ꯊꯃꯣꯏꯗ ꯊꯝꯃꯒ ꯏꯁꯥꯃꯛꯇ ꯍꯦꯛꯇ ꯊꯣꯛꯄꯗꯧꯅ ꯃꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯁꯤ ꯊꯣꯝꯃꯀꯥꯟꯗ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯉꯥꯎꯁꯟꯅꯔꯝꯃꯤꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯐꯥꯔꯀꯥꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩ ꯁ꯭ꯇꯦꯖ ꯊꯣꯛꯄ ꯉꯁꯤꯐꯥꯎꯗ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩ ꯁꯛꯆꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒꯥ ꯅꯠꯇꯅ
ꯄꯤꯁꯛ ꯄꯥꯈꯪ ꯃꯆꯥ ꯀꯩꯅ ꯑꯩꯒꯤ ꯏꯁꯩꯁꯤ ꯇꯥꯕꯗ ꯊꯥꯒꯠꯂ ꯑꯌꯥꯎꯕ ꯂꯨꯄꯥ ꯃꯤꯊꯥꯏꯗ ꯑꯣꯏꯔꯁꯨ ꯏꯁꯤꯡ ꯕꯣꯇꯜꯗ ꯑꯣꯏꯔꯁꯨ ꯄꯤꯕ ꯆꯪꯉꯛꯏꯁꯦ ꯄꯣꯠꯁꯦ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅꯦꯕ ꯑꯩꯅ ꯊꯨꯒꯥꯏꯔꯤꯁꯦ ꯑꯗꯣ ꯑꯍꯜ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯏꯁꯩꯁꯤꯗꯗꯤ ꯑꯍꯜ ꯂꯩꯕ ꯅꯠꯇꯦ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯆꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯆꯔꯤꯕ ꯏꯍꯨꯜꯁꯤ ꯑꯩꯒꯤ ꯆꯍꯤꯁꯤꯅ ꯊꯣꯏꯕꯗ ꯑꯣꯏꯔ ꯃꯦꯁꯦꯖ ꯄꯤꯕ ꯃꯇꯝꯁꯤꯗ ꯃꯥꯒꯤ ꯂꯩꯕ ꯊꯃꯣꯏꯁꯤ ꯅꯧꯊꯣꯛꯈꯤꯗꯅ ꯃꯥꯁꯨ ꯁꯔꯨꯛ ꯌꯥꯁꯜꯂꯛꯇꯅ ꯑꯗꯨꯅꯤꯗ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ ꯑꯍꯜꯅ ꯍꯥꯏꯕ ꯂꯩꯇꯦ ꯅꯍꯥ ꯍꯥꯏꯕ ꯂꯩꯇꯦ ꯑꯦꯅꯤ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯗꯨꯅ ꯊꯃꯣꯏꯗꯒꯤ ꯁꯛꯄ ꯇꯥꯕ ꯑꯩꯅ ꯏꯁꯩꯅꯤ ꯍꯥꯏꯔꯒ ꯑꯗꯨꯕꯨ ꯑꯩꯅ ꯏꯁꯩ ꯁꯛꯄꯗ ꯍꯥꯏꯖꯒꯨꯝꯅ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯅꯧꯔꯤꯕ ꯁꯤꯡꯒꯔꯁꯤꯡꯗ ꯑꯩꯅ ꯃꯦꯁꯦꯖꯁꯤꯡꯕ ꯑꯩ ꯄꯤꯒꯗꯧꯕ ꯂꯩ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯚꯥꯕꯨꯛ ꯃꯌꯥꯝꯁꯤ ꯌꯦꯡꯉꯒꯗꯤ ꯑꯩ ꯏꯁꯩ ꯁꯛꯄ ꯉꯝꯃꯣꯏꯕ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯑꯩꯅ ꯚꯥꯕꯨꯛꯁꯤꯡꯁꯤ ꯎꯕ ꯌꯥꯗꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯨꯜꯂꯤꯕ ꯏꯍꯨꯟꯁꯦ ꯁꯤꯒꯤ ꯁꯥꯐꯨꯁꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯗꯤꯌꯦꯟꯁ ꯚꯥꯕꯨꯛ ꯃꯌꯥꯝꯁꯤꯗ ꯑꯩꯅ 이훈 비비와 아두다 아이나 바복도 예행 그나들가 아이 마왕 판비바 안강 그나오면 예행 삭바다리 아이시 삭부야로요 아노 아이나 하게도 우리신가 아이 사신 이나오신 세이병신 하게도 보시니 너무 사글레이바 아티스트 싱시 무코이나 스테이지 토부 matам다 바복도 나들 마왕 폰 바카나오면 예행이 그나오면 바복이 랑나부 야오카니 아데기 욕 토부 야오카니 마이시 삭부가 뭐요 스테이지 파오게 하게디 아이나 뭐 우비야디 ꯑꯩꯅ ꯗ꯭ꯔꯤꯝ ꯑꯩꯒꯤ ꯂꯥꯏꯟ ꯑꯩꯅ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯏꯍꯨꯟꯁꯤ ꯑꯗꯨ ꯄꯤꯕ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯄꯤꯕꯤꯔꯤꯕ ꯃꯦꯁꯦꯖ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯑꯃ ꯍꯧꯖꯤꯛ ꯁꯛꯂꯤꯕꯁꯤꯡꯅꯁꯨ ꯃꯗꯨꯒꯤ ꯃꯁꯤꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯁꯤ ꯏꯟꯂꯒꯗꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯁꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯄꯨꯛꯅꯤꯡꯗꯁꯨ ꯑꯗꯨꯒ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯍꯥꯏꯕ ꯏꯁꯩꯁꯤꯃ ꯑꯣꯖꯥ ꯃꯁꯤꯁꯨ ꯃꯁꯤ ꯃꯈꯥ ꯇꯥꯔꯛꯄꯔꯒ ꯃꯁꯤ ꯃꯃꯥꯡ ꯑꯣꯏꯕ꯭ꯔꯥ ꯀꯝꯗꯧꯅꯣ ꯑꯣꯖꯥ ꯃꯁꯤ ꯑꯍꯥꯟꯕ ꯁꯤ ꯃꯃꯥꯡꯗꯗꯤ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯁꯦꯔꯤꯁꯇꯤ ꯑꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ MSꯀꯤ ꯁꯦꯔꯤꯁꯇꯨꯕꯨꯗꯤ ꯃꯅꯨꯡꯗꯗꯤ ꯆꯜꯂꯒ ꯂꯩꯕ ꯑꯃ ꯑꯣꯏꯔꯦ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯑꯣꯖꯥ ꯑꯔꯣꯟꯕ ꯄꯤꯔꯥꯡꯁꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯀꯔꯤ ꯁꯤꯀꯦꯜ ꯑꯣꯖꯥ ꯖꯤꯗꯝ ꯄꯥꯏꯔꯣ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯅꯨ ꯑꯃꯨ ꯅꯪꯒꯤꯇ ꯅꯠꯇꯦꯅꯦ ꯄꯨꯟꯁꯤꯗ ꯀꯥꯏꯅꯕ ꯅꯤꯡꯉꯝꯗ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯑꯃꯨ ꯄꯨꯟꯁꯤꯗ ꯇꯝꯂ ꯃꯇꯝꯗꯣ ꯀꯥꯏꯅꯕ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯅꯨ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯅꯨ ꯑꯃꯨ ꯅꯪꯒꯤꯇ ꯅꯠꯇꯦꯅꯦ ꯄꯨꯟꯁꯤꯗ ꯀꯥꯏꯅꯕ ꯅꯤꯡꯉꯝꯗ ꯋꯥꯈꯜ ꯈꯜꯂꯨꯔꯅꯨ ꯑꯃꯨ ꯅꯪꯒꯤꯇ ꯅꯠꯇꯦꯅꯦ ꯄꯨꯟꯁꯤꯗ ꯀꯥꯏꯅꯕ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯁꯤꯟꯊꯔꯅꯨ ꯑꯃꯨ ꯅꯪꯒꯤꯇ ꯅꯠꯇꯦꯅꯦ ꯄꯨꯟꯁꯤꯗ ꯀꯥꯏꯅꯕ ꯑꯔꯣꯟꯕ ꯄꯤꯔꯥꯡ ꯐꯖꯈ꯭ꯔꯦ ꯑꯣꯖꯥꯒꯤ ꯏꯁꯩꯁꯤꯡꯁꯤ ꯑꯃꯠꯇ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯃꯗꯤ ꯋꯥꯠꯂꯦ ꯍꯥꯏꯕꯁꯤ ꯂꯩꯇꯦ ꯑꯣꯖꯥ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯏꯅꯧ ꯅꯧꯕ ꯏꯁꯩꯒ ꯅꯝꯅꯅꯕꯒꯤ ꯄ꯭ꯂꯥꯟꯒ ꯇꯧꯕꯤꯕꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯍꯟꯗꯛ 2017ꯒꯤ ꯑꯣꯏꯅ ꯑꯣꯖꯥ ꯍꯧꯖꯤꯛ ꯄ꯭ꯂꯥꯟꯒ ꯂꯩꯕꯤꯗꯕ꯭ꯔꯣ ꯑꯣꯖꯥ ꯅꯍꯥꯁꯨ ꯌꯥꯝ ꯑꯣꯏꯔꯤ ꯏꯁꯩ ꯃꯌꯦꯛ ꯐꯖꯕ ꯉꯁꯥꯏꯒꯤ ꯐꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ ꯑꯣꯖꯥꯒꯤ ꯃꯔꯨꯞꯁꯤꯡꯅꯒ ꯏꯁꯩ ꯏꯔꯛꯀꯦ ꯏꯁꯩ ꯇꯧꯁꯤ ꯅꯝꯈꯤꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯒꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏꯗꯗꯤ ꯑꯩ ꯏꯁꯩ ꯃꯌꯦꯛ ꯈꯔ ꯄꯤꯕ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯁꯨꯔ ꯈꯔ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯥꯛꯏ ꯑꯗꯨ ꯃꯁꯤꯒꯤꯗꯤ ꯑꯩ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯧꯗ꯭ꯔꯤ ꯁꯨꯔꯁꯦ ꯑꯩꯅ ꯇꯧꯒꯦꯗꯤ ꯈꯜꯂꯦ ꯑꯩ ꯇꯣꯉꯥꯟꯕ ꯊꯤꯝ ꯑꯃꯗ ꯁꯨꯔ ꯈꯔ ꯑꯩꯅ ꯃꯌꯦꯛ ꯈꯔ ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯤꯒꯠꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡꯅ ꯁꯛꯅꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯇꯥꯏꯜ ꯃꯌꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯑꯩ ꯂꯩꯖꯔꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯌꯥꯝꯗ꯭ꯔꯁꯨ ꯏꯁꯩ ꯑꯅꯤ ꯑꯍꯨꯝ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯣꯠ ꯑꯃꯈꯛ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯊꯣꯛꯅꯕ ꯑꯩ ꯍꯣꯠꯅꯖꯔꯒꯦ ꯑꯣꯖꯥꯒꯤ ꯐꯦꯟꯁꯤꯡꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯝꯒꯅꯦꯅ ꯂꯧꯖꯩ ꯑꯣꯖꯥꯁꯨ ꯅꯍꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯍꯥꯟꯅꯒꯤ ꯃꯇꯝꯗꯨꯗ ꯁꯛꯈꯤꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯛꯄ ꯑꯣꯏꯔꯒꯁꯨ ꯑꯣꯖꯥ ꯑꯁꯦꯝ ꯑꯃꯔꯖꯤꯠꯀꯤ ꯏꯁꯩ ꯑꯃ ꯁꯨꯃꯥꯏꯅ ꯂꯥꯛꯑꯦꯅ ꯍꯥꯏꯕ ꯀꯥꯟꯗ ꯑꯣꯖꯥ ꯇꯥꯕꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯏꯅꯧ ꯅꯧꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯥꯏꯕ ꯏꯁꯩꯁꯤꯈꯛ
ꯑꯩꯈꯣꯏꯅ ꯐꯖꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩꯗ ꯑꯇꯣꯞꯄ ꯁꯤꯡꯒꯔ ꯑꯃꯅ ꯉꯥꯡꯕꯈꯛꯅ ꯃꯥꯒꯤ ꯑꯃꯨꯛ ꯔꯤꯃꯦꯛ ꯂꯥꯛꯈꯤꯕꯁꯤꯗ ꯑꯃꯨꯛ ꯃꯗꯨꯒꯤ ꯖꯦꯅꯦꯔꯦꯁꯟ ꯃꯥꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯐꯥꯎꯕꯗꯨꯗ ꯏꯁꯩꯁꯤ ꯁꯛꯅꯅꯕꯒꯤ ꯑꯗꯩ ꯏꯕꯟ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯕꯛ ꯊꯧꯔꯝ ꯆꯠꯆꯕ ꯀꯥꯟꯗ ꯂꯤꯂꯥ ꯐꯂꯥ ꯆꯠꯆꯕ ꯀꯥꯟꯗꯁꯨ ꯏꯁꯩꯁꯤ ꯁꯛꯄꯤꯌꯨ ꯍꯥꯏꯗꯅ ꯈꯜꯂꯛꯄ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯛꯄꯤꯕ ꯏꯁꯩꯗꯨꯃꯛ ꯁꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯤꯂꯥ ꯆꯠꯄꯗꯕꯨ ꯑꯣꯖꯥ ꯑꯩꯈꯣꯏꯗꯕꯨ ꯍꯥꯏꯕꯤꯔꯛꯄ ꯀꯌꯥꯃꯔꯨꯝ ꯌꯥꯎꯋꯦꯕ ꯑꯣꯖꯥ ꯑꯗꯨꯒ ꯂꯤꯂꯥ ꯁꯤꯜꯂꯤꯕ ꯏꯃꯨꯡ ꯑꯃꯈꯛꯅꯁꯨ ꯏꯁꯩꯁꯤ ꯑꯇꯩ ꯑꯇꯩ ꯁꯛꯄꯤꯗ꯭ꯔꯕꯁꯨ ꯀꯌꯥꯗ ꯅꯛꯅꯔꯝꯕꯅꯣ ꯍꯥꯏꯕ ꯏꯁꯩꯁꯤꯃ ꯁꯛꯄꯤꯗ꯭ꯔꯒꯗꯤ ꯂꯤꯂꯥꯒꯤ ꯄꯩꯁꯥ ꯄꯤꯔꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈꯤ ꯑꯣꯖꯥ ꯑꯗꯨꯒ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯑꯣꯖꯥ ꯏꯁꯩꯁꯤ ꯁꯛꯇꯅ ꯑꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯕꯨ ꯂꯩ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯖꯈꯤ ꯑꯣꯖꯥꯒꯤ ꯏꯁꯩꯁꯤ ꯑꯣꯟꯊꯣꯛꯅ ꯑꯣꯖꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏꯅ ꯁꯛꯎꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯩꯗꯤ ꯃꯤꯒꯤ ꯆꯤꯟꯗ ꯂꯣꯏꯅ ꯄꯨꯅꯈꯤꯕꯅ ꯑꯩꯈꯣꯏ ꯆꯤꯟꯗꯁꯨ ꯑꯗꯨꯝ ꯄꯛꯆꯔꯒ ꯑꯗꯨꯝ ꯂꯩꯖꯕ ꯏꯁꯩꯗꯨꯅ ꯃꯇꯝꯗꯨꯗ ꯇꯥꯔꯛꯄꯅꯤꯅ ꯑꯗꯣ ꯌꯥꯝꯅ ꯉꯛꯆꯕ ꯐꯥꯎꯈꯤ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥ ꯀꯧꯔꯤꯕ ꯃꯤꯑꯣꯏꯗꯨꯅꯁꯨ ꯄꯨꯛꯅꯤꯡꯗ ꯑꯣꯖꯥ ꯏꯁꯩꯗꯣ ꯅꯨꯡꯁꯤꯗꯅ ꯄꯥꯝꯃꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤ ꯀꯌꯥ ꯂꯩꯔꯤꯕꯅꯤꯅ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯏꯁꯩ ꯂꯥꯛꯄꯗ ꯑꯗꯨꯝ ꯇꯥꯕꯤꯒꯗꯕꯁꯦ ꯑꯗꯨꯝ ꯋꯥꯠꯂꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯑꯗꯨꯝ ꯈꯟꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯖꯔꯛꯄꯁꯤꯗ ꯑꯣꯖꯥꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃꯇꯪ ꯆꯦꯊꯖꯧꯕ ꯑꯃꯇꯪ ꯁꯩꯁꯛꯄ ꯑꯣꯖꯥꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯂꯩꯕꯤꯔꯝꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯤꯡꯁꯤꯗ ꯁꯤꯒꯤ ꯁꯩꯁꯛꯄ ꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯩꯅ ꯈꯟꯈꯤꯕ ꯏꯁꯩꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯩꯁꯛꯄꯗꯨꯒꯤ ꯃꯃꯤꯡꯒ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯣꯖꯥ ꯈꯤꯇꯪ ꯃꯌꯥꯝꯗꯒꯤ ꯑꯣꯖꯥꯅꯒ ꯊꯋꯥꯏ ꯇꯥꯅ ꯄꯥꯝꯈꯤꯕ ꯁꯩꯁꯛꯄ ꯃꯅꯤꯄꯨꯔꯒꯤ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯁꯝ ꯖꯝꯅꯤꯀꯥꯟꯇ ꯍꯣꯏ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯒꯤ ꯏꯁꯩꯗꯤ ꯃꯥꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯗꯤ ꯑꯩꯒꯤꯗꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯦꯂꯣ ꯑꯣꯏꯕ ꯃꯥꯒꯤ ꯚꯣꯏꯁ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯌꯥꯎꯋꯦ ꯃꯁꯤꯗ ꯑꯩꯅ ꯊꯃꯣꯏꯁꯤꯗ ꯃꯥꯒꯤ ꯏꯁꯩꯁꯤꯡ ꯇꯥꯔꯛꯏꯕꯅ ꯆꯤꯡ 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 ꯂꯥꯎꯕ ꯑꯃ ꯄꯣꯛꯑꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯁꯩꯁꯛ ꯃꯥꯒꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯣ ꯃꯀꯣꯛ ꯑꯃꯇꯪ ꯑꯣꯖꯥ ꯖꯃꯤꯅꯤꯀꯥꯟꯇꯅ ꯁꯛꯄ ꯏꯁꯩꯗꯒ ꯅꯤꯡꯁꯤꯡꯕꯤꯕ ꯂꯩꯕꯤꯕ꯭ꯔꯥ ꯈꯤꯇꯪ ꯐꯖꯈꯤꯕ ꯃꯇꯦꯛ ꯑꯃꯇꯪꯒ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯣꯖꯥ ꯇꯅꯤꯛꯂꯦ ꯊꯃꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯊꯥꯖꯅꯨꯡꯏꯟ ꯑꯅꯤꯒꯤ ꯀꯨꯝꯃꯩꯗ ꯇꯅꯤꯛꯂꯦ ꯊꯃꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯊꯥꯖꯅꯨꯡꯏꯟ ꯑꯅꯤꯒꯤ ꯀꯨꯝꯃꯩꯗ ꯁꯤ ꯀꯣꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯣꯖꯥ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯉꯥꯎꯖꯔꯤꯁꯤ ꯍꯣꯏ ꯑꯣꯖꯥꯒꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯣꯖꯥ ꯖꯃꯤꯅꯤꯀꯥꯟꯇꯒꯤ ꯏꯁꯩꯗꯨꯁꯨ ꯁꯛꯄꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯁꯤ ꯄꯣꯂꯦꯝ ꯄꯤꯒꯦꯕ ꯍꯣꯏ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯑꯂꯥꯞꯁꯨ ꯅꯠꯇꯕ ꯑꯂꯥꯞ 이치 훈바 hinda 하이비지 준다고 혹시 어왕버기 아니면 gem락시다 떠닉레 타모이 ngasi기 아잉세 타제농인 아니기 꾸마이다 떠닉레 타모이 ngasi기 아잉세 하이비 보세 masih tamu시다 징징징징 라원 보고 하는데 aduga makha amuk tajarabdo oja saisakpi nupidedi oja matamdu ojaagi matamdu kanana pambirakibage matamdugi oja nei sei tokhalappa kansida matamjudi sei sabibudi akoigi si bimola hoi lei koi la sim yam lei idi si kamla hoi lei dana mayam sigi sei si medem paja te oidana ai haibung khongde moi si loi phaje moi si ai phaje di ai khaduk nge madun si bi matam jo irei leite ba hoi leiri ba mari manga si ne ba ada moi si khaduk nge yam leite ada moi si loi na phaje loi na khoi angang oi loi sak le ba do hoi da si ma sam ngai si su yam matam hojiti singer si yani ayam ba du ada na na ajing yam le dana hoi maming su loi na sap chale hai ta mo chatte heblam de yaro hoi loi chale magi tonga my generation da ya ba ngata ni ada matam je di khoi angang matam ji se chabi khoi mari manga se sile leite ba adu sei su khoi sei adu sei kana amana su hindi amana su wat cha amana satbani du ariba matam sigi stasu leibirami ba jasing se gi hena leitre aduga masida khoi gramophone ma sei man namagadi masi number si ju yamna baksu masi ngamna da ba ma les ngamadi si manipur su to mapana salan nammi aduga nambu namnuragadi mi su yam leitabani na namdar masida bu gramophone sei man namagadi mi si namdana phaw ya phaw mane taw helta je aduga thorom su loisalak budo oja gi khwai gi pam sei ma adagi sei matam oja na pamjaba sei matam aroi boina me amda tahanjana bagi tanja da logjagi masi ai khwai gi ainu pamjaba ainu masi any na matam ju da ina ka sei program sidi dura saga ju program si kaya kana talk tam achin ba mayam le du tangai ba program sat matam di kaya na mano adigi ai gi hari ba matam taw phau khar mang le ba mari manga taruk tare si lai sakling wang da ai sei masi oina
ai khraga sakki masi tamo mayek sina tamo Rajendra Okam iba mayek ni Rajendra Okam iba yep sap ningsingli bara isano nangbu loi bi sing sang se mangda uriba loi bi sing sang se mangda uriba mafam sidani ꯑꯩꯈꯣꯏꯅꯤꯒꯤ ꯎꯅꯐꯝ ꯑꯩꯈꯣꯏꯅꯤꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯈꯤꯕ ꯅꯤꯡꯁꯤꯡꯂꯤꯕꯔꯥ ꯏꯁꯥꯅꯧ ꯅꯪꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯏꯁꯩꯁꯤ ꯃꯁꯤ ꯑꯩꯒꯤ ꯌꯥꯝꯅ ꯑꯩꯅ ꯄꯥꯝꯖꯈꯤꯕ ꯑꯩꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯏꯁꯩꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥꯒꯤ ꯂꯩꯔꯤꯕ ꯏꯁꯩ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯣꯖꯥꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯇꯥꯛꯄꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯁꯦ 91.2 ꯗꯥꯏꯃꯟ FM ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯎꯅꯕꯤꯌꯨ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕꯗ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯍꯥꯏꯖꯔꯨꯔꯦ ꯑꯣꯖꯥꯒꯤ ꯑꯆꯤꯟꯕ ꯀꯌꯥꯃꯔꯨꯝ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯣꯖꯥꯁꯨ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯂꯥꯛꯄꯤꯕꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯗꯥꯏꯃꯟ FMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯍꯛꯆꯥꯡ ꯇꯦꯛꯇ ꯀꯥꯏꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯃꯗꯤ ꯃꯇꯝ ꯁꯥꯡꯅ ꯏꯁꯥꯁꯤ ꯀꯟꯅ ꯂꯩꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯇꯥꯍꯟꯕꯤꯕ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯃꯆꯥ ꯃꯅꯥꯎ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥꯒꯤ ꯏꯁꯩꯁꯤ ꯑꯅꯧꯕ ꯏꯁꯩ ꯐꯣꯡꯂꯛꯄꯁꯨ ꯉꯥꯏꯖꯈꯤꯒꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯍꯟꯅ 91.2 ꯗꯥꯏꯃꯟ FMꯗ ꯂꯥꯛꯄꯤꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯁꯨ ꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ